हमसे हीरो। ngasi Imphal Talkative mayamgi mafamda puduna lakliba film asi Bollywood ki super hit movie oikiba A.R. Murugadoss na story aduga Chris na direction piba film Gabbar is Back. Haiba film asi internet movie database ta rating 10 gi manung da 7.2 phangba yamna pamnakiba film amani. Film asi 2015 gi May gi tarik amada release tauki. Film asi bu namma matamda crore 100 changi adubu film asi crore 100 hena tong film ama oiki. Film asi gi maru oiba character singdi Professor Aditya natraga Gabbar gi saktamda Akshay Kumar, Advocate Shruti gi saktamda Shruti Hassan, Constable Lakshmi gi saktamda Shruti Bapna, Digvijay Patil gi saktamda Suman Talwar, Constable Sadhuram gi saktamda Sunil Grover, CBI Officer Kuldeep Pawar gi saktamda Jaideep Alhar. Special appearance Sunaina Singh Rajput ki saktamda Garina Kapoor. Movie story asibu lidringai gi mangoinana liba matamda soikiba lankiba yauribadi mayamda ngakpiu haina haijari. Film asida utlibasi Gabbar hairiba misak asina pukchel sengba senja thumja tawdaba mising pullaga organization ama semduna Maharashtra da laiba corrupted government officer sing hatoktuna corruption muthatnaba honakiba film amani. Mahakna tawjariba thabak asi mahi chakhibra haibado mayam punna mityeng tamnesi. Ahubagi sin asida Maharashtra da laiba senja thumja yamna chaba collector singi maming matha laifamna chingba list amada type tawri. Gabbar gi gang aduna list aduda yauriba collector singbu isai tawfam train manungdagi amadi ahing tummingedagi fawbo farmi. Ahing amada amuktada collector tara fakre haibagi pawasi media house ta yeroklami. Media house sing adu newspaper number haurambadagi khudakta leptuna nauna amuk collector tara ahing amada mangkhre haibagi paw adu headlines ta hapnanaba amuk namnari. Matang asida collector haibadi district amagi deputy collector haibadi DC adubuni collector haina ngasaidagi panjaribasi paw adu tabadagi state police security force na chingba section ba hengalami amadi lambide lakko gari sing check mathang tawrami. Kanana kari tawbagi faribano haibasi kanamata khanglamde state adugi home minister fawwa tawfam khangdraduna police station da satuna discuss tawri. Matam maduda fakiba collector tara adugi manungda mapaldi thadorakle haibagi paw si taraklam. Lemhuriba collector ama adudi city adugi mayai maktada laiba awangba post amada hatoklaga thori yanduna thambirami. Asiba hakchang adugi masada mahakna tawriba fattabasing adugi documents files ama yaurami amadi Gabbar haina thaba dix amasu yauramki. Police station da dix adugu thadana police kaya ama tari. Dix adudagi Gabbar na senja thumja tawba wanomba sel chaba haibasi matam sigi chatnabi ori. Thabak ama tawu matamda yamna tangai fadraba sangdaba yadraba ama oirakli sarkar gi department khudikmangna parjadagi e chupi adugo hujikti madugi matam lore chayol amagi irai numit khudingi motlaba government official amamam senja thumjadagi natraga sangsar sidagi manghangani adubu aihakna tawriba thabak asi aina yaba sunate yadaba sunate isamak politician sunate terrorist sunate thabak hero aduga mingnana villain ai Gabbar ni Gabbar. Dix adu police singna losinduna thamnana bahotni adugu Dix adu prajada phanghalaki. Audio recording adusu social media da flax tawraki. Somdana police officer sing adu khanaba leptri. CID fawwana investigation tawbada lugadaba sing adu Gabbar na laina puthorakpaduda hainingai leitana ngamnai. Police commissioner amana Gabbar gi gang khupu asi mi kayana saramgani hang. SI amana amuktada miyoi tara kidnap tawbanina makhoi gi gang adu miyoi tara na saramgani khumlani. Somdana Sadhuram
ꯀꯟꯁꯇꯦꯕꯜ ꯃꯆꯥ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯌꯥꯝꯅ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯁꯥꯙꯨꯔꯥꯝ ꯑꯣꯐꯤꯁꯥꯔ ꯑꯃꯒꯤ ꯒꯥꯔꯤ ꯆꯥꯝꯅ ꯃꯃꯥꯟꯅꯕ ꯀꯟꯁꯇꯦꯕꯜ ꯑꯃꯗ ꯍꯥꯏꯔꯛꯏ, "ꯒꯕꯔꯒꯤ ꯒꯦꯡ ꯈꯨꯐꯨ ꯑꯁꯤ ꯃꯤꯑꯣꯏ 10ꯅ ꯁꯥꯕ ꯅꯠꯇꯦ꯫ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯗꯤꯁꯤ ꯀꯌꯥ ꯂꯩ ꯈꯪꯕ꯭ꯔꯥ?" ꯃꯃꯥꯟꯅꯕꯗꯨꯅ 353꯫ ꯒꯕꯔꯅ "ꯀꯌꯥꯗꯤ ꯍꯥꯠꯈ꯭ꯔꯦ ꯈꯪꯕ꯭ꯔꯥ?" ꯃꯃꯥꯟꯅꯕꯗꯨꯅ "ꯑꯗꯨꯗꯤ ꯈꯪꯗꯦ." ꯁꯥꯙꯨꯔꯥꯝꯅ 10 ꯍꯥꯠꯈ꯭ꯔꯦ꯫ "ꯄ꯭ꯂꯥꯟ ꯇꯧꯕꯒꯤꯗꯃꯛ ꯃꯤꯑꯣꯏ ꯑꯃꯅ ꯀꯥꯐꯤꯅꯤ, ꯑꯗꯨꯕꯨ ꯃꯤ ꯑꯃ ꯀꯤꯗꯅꯦꯞ ꯇꯧꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯀꯌꯥ ꯗꯔꯀꯥꯔ ꯑꯣꯏ ꯈꯪꯕ꯭ꯔꯥ?" ꯍꯪꯉꯤ꯫ ꯃꯃꯥꯟꯅꯕꯗꯨꯅ "ꯑꯗꯨꯗꯤ ꯃꯤ 2 ꯅꯠꯇ꯭ꯔꯒ 3ꯗꯤ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ." ꯁꯥꯙꯨꯔꯥꯝ ꯑꯗꯨꯅ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯤꯑꯣꯏ 10 ꯑꯃꯨꯛꯇꯗ ꯀꯤꯗꯅꯦꯞ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ 10ꯗꯒꯤ 50 ꯐꯥꯎꯕ ꯆꯪꯒꯅꯤ ꯅꯠꯇ꯭ꯔꯥ?" ꯒꯕꯔꯒꯤ ꯒꯦꯡ ꯑꯁꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅꯤ꯫ ꯃꯈꯣꯏ ꯖꯪꯒꯜꯗ ꯂꯩꯔꯒ ꯊꯕꯛ ꯑꯁꯤ ꯆꯠꯊꯕ ꯅꯠꯇꯦ꯫ ꯃꯈꯣꯏ ꯁꯍꯔ ꯑꯁꯤꯃꯛꯇꯗ ꯂꯩꯔꯒ ꯇꯧꯔꯛꯂꯤꯕ ꯊꯕꯛꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯇꯥꯡ ꯑꯗꯨꯗ ꯀꯟꯁꯇꯦꯕꯜ ꯂꯛꯁꯃꯤ ꯐꯠ ꯆꯪꯂꯛꯇꯨꯅ ꯁꯥꯙꯨꯔꯥꯝꯗ "ꯅꯁꯥꯒꯤ ꯊꯕꯛ ꯇꯧꯒꯦꯗꯤ ꯂꯩꯇꯗꯅ ꯁꯃꯣꯁꯥ ꯈꯔ ꯂꯧꯅꯅꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯍꯥꯏꯔꯛꯄꯅꯤ" ꯄꯥꯈꯣꯜ ꯑꯃꯨꯛ ꯁꯤꯖꯜꯂꯝꯃꯤ꯫ ꯌꯥꯝꯅ ꯇꯣꯟꯅꯁꯨ ꯂꯩꯖꯩ ꯁꯥꯙꯨꯔꯥꯝ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ꯫ ꯅꯦꯁꯅꯦꯜ ꯀꯣꯂꯦꯖꯇ ꯀ꯭ꯂꯥꯁ ꯑꯃ ꯂꯣꯏꯕꯒꯤ ꯕꯦꯜ ꯇꯥꯈ꯭ꯔꯦ꯫ ꯐꯤꯖꯤꯛꯁꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯤꯇ꯭ꯌꯒꯤ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯅꯪꯅꯅꯕ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯆꯦꯟꯁꯤꯟꯅꯔꯤ꯫ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯤꯇ꯭ꯌ ꯁꯥꯇ꯭ꯔꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯑꯣꯖꯥ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯁ ꯀꯅꯥꯅꯁꯨ ꯌꯥꯎꯗꯕ ꯉꯝꯗꯦ꯫ ꯀ꯭ꯂꯥꯁ ꯀꯟꯅ ꯇꯧꯔꯤ ꯑꯗꯤꯇ꯭ꯌ꯫ ꯁꯣꯝꯗ ꯀꯂꯦꯛꯇꯔ ꯍꯥꯠꯄꯒꯤ ꯋꯥꯍꯧꯗ ꯒꯦꯡ ꯈꯨꯐꯨ ꯑꯃ ꯂꯥꯛꯇꯨꯅ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯀ꯭ꯂꯥꯁ ꯃꯊꯪ ꯊꯤꯡꯖꯤꯜꯂꯛꯏ꯫ ꯒꯦꯡ ꯈꯨꯐꯨ ꯑꯗꯨꯅ ꯍꯥꯏꯔꯤ, "ꯀꯣꯂꯦꯖ ꯑꯁꯤ ꯊꯤꯡꯖꯤꯟꯒꯗꯕꯅꯤ꯫ ꯒꯕꯔ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯤꯅ ꯀꯂꯦꯛꯇꯔ ꯀꯌꯥ ꯍꯥꯠꯂꯕꯁꯨ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯒꯗ꯭ꯔꯥ? ꯑꯦꯛꯖꯥꯝꯁꯤꯡ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏ꯫ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯑꯦꯛꯖꯥꯝꯒꯤ ꯃꯇꯝ ꯂꯦꯞꯈ꯭ꯔꯕꯅꯤꯅ ꯀ꯭ꯂꯥꯁꯇꯤ ꯂꯦꯞꯄ ꯌꯥꯔꯣꯏ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯒꯦꯡ ꯈꯨꯐꯨ ꯑꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯗ ꯈꯨꯠ ꯊꯥꯕ ꯍꯧꯔꯝꯃꯤ꯫ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯤꯇ꯭ꯌ ꯃꯇꯣꯝꯇꯅ ꯒꯦꯡ ꯈꯨꯐꯨ ꯑꯗꯨ ꯐꯨꯔꯝꯃꯤ꯫ ꯒꯦꯡ ꯈꯨꯐꯨ ꯑꯗꯨꯒꯤ ꯑꯍꯦꯟꯕ ꯃꯤꯁꯤꯡ ꯂꯥꯛꯏ, ꯃꯗꯨꯁꯨ ꯀꯣꯂꯦꯖ ꯒꯦꯠꯀꯤ ꯃꯄꯥꯜꯗ ꯑꯗꯤꯇ꯭ꯌ ꯃꯇꯣꯝꯇꯅ ꯐꯨꯔꯝꯃꯤ꯫ ꯐꯨꯕ ꯂꯣꯏꯔꯛꯄꯗ ꯑꯗꯤꯇ꯭ꯌꯅ ꯒꯦꯡ ꯑꯗꯨꯗ ꯅꯦꯁꯅꯦꯜ ꯀꯣꯂꯦꯖ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯣꯂꯦꯖꯁꯤꯡꯗꯁꯨ ꯆꯪꯗꯅꯕ ꯙꯝꯀꯥ ꯇꯧꯔꯝꯃꯤ꯫ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯤꯇ꯭ꯌ ꯑꯆꯨꯝꯕ ꯇꯧꯕ, ꯑꯆꯨꯝꯕꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯍꯥꯛ ꯑꯇꯩ ꯀꯅꯥ ꯑꯃꯠꯇꯁꯨ ꯅꯠꯇꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯔꯞꯁꯟꯅ ꯍꯥꯔꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯗꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯕꯨ ꯍꯥꯠꯄꯗ ꯁꯨꯝꯊꯣꯛꯄꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯒꯕꯔꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯒꯕꯔꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇꯗꯤ ꯈꯪꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯑꯗꯤꯇ꯭ꯌ ꯃꯇꯣꯝꯇ ꯒꯥꯔꯤ ꯊꯧꯔꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯆꯣꯡꯁꯤꯟꯗꯨꯅ ꯒꯥꯔꯤ ꯈꯥꯝꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯑꯦꯗꯚꯣꯀꯦꯠ ꯁꯨꯔꯇꯤꯅꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯒꯥꯔꯤ ꯑꯃꯠꯇ ꯐꯪꯗꯕꯗꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨ ꯑꯉꯥꯡ ꯎꯅꯅꯕꯒꯤꯗꯃꯛ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯅꯕ ꯃꯍꯥꯛꯅ ꯑꯗꯤꯇ꯭ꯌꯒꯤ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯤꯕꯅꯤ꯫ ꯑꯗꯤꯇ꯭ꯌꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯁꯨꯔꯇꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯅꯅꯕ ꯆꯠꯂꯤ꯫ ꯑꯦꯗꯚꯣꯀꯦꯠ ꯁꯨꯔꯇꯤ ꯒꯨꯒꯜꯗ ꯉꯥꯎꯖꯕꯤꯅꯤ꯫ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯀꯌꯥ ꯒꯨꯒꯜꯗꯒꯤ ꯂꯧꯕꯅ ꯃꯍꯥꯛꯀꯤ ꯍꯩꯅꯕꯤꯅꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯃꯥꯟꯅꯕꯤꯒꯤ ꯑꯉꯥꯡ ꯑꯗꯣ ꯑꯗꯤꯇ꯭ꯌꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯁꯨꯔꯇꯤꯅ ꯄꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯉꯥꯡ ꯄꯣꯛꯂꯕ ꯇꯨꯡ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯃꯈꯥ ꯇꯥꯅ ꯇ꯭ꯔꯤꯠꯃꯦꯟꯠ ꯇꯧꯅꯅꯕ ꯂꯥꯛꯏ꯫ ꯑꯗꯤꯇ꯭ꯌꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯃꯈꯣꯏꯕꯥꯅꯤ ꯊꯝꯃꯝꯃꯕ ꯇꯨꯡ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯍꯜꯂꯛꯏ꯫ ꯁꯨꯔꯇꯤꯁꯨ ꯑꯗꯤꯇ꯭ꯌꯒꯤ ꯃꯃꯤꯡ ꯐꯥꯎꯕ ꯍꯪꯍꯧꯗꯅ ꯂꯩꯍꯧꯏ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯣ ꯒꯕꯔꯒꯤ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯟꯅ ꯈꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯝꯅ ꯒꯕꯔ ꯊꯤꯗꯣꯛꯀꯅꯤ, ꯐꯥꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯀꯅꯥ ꯑꯃꯠꯇ ꯄꯨꯊꯣꯛꯑꯝꯗꯦ꯫ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯅ ꯇꯥꯟꯅꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯀꯟꯁꯇꯦꯕꯜ ꯁꯥꯙꯨꯔꯥꯝꯗꯤ ꯇꯥꯔꯝꯃꯤ꯫ ꯁꯥꯙꯨꯔꯥꯝ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯂꯩꯕ, ꯃꯀꯣꯛ ꯂꯩꯕ ꯃꯤ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛ ꯑꯗꯨꯗ ꯐꯝꯂꯤꯕ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯂꯩꯕ ꯃꯤ ꯑꯃꯅꯤ꯫ ꯑꯆꯧꯕ ꯑꯦꯛꯖꯥꯝ ꯀꯌꯥ ꯑꯃ ꯄꯥꯁ ꯇꯧꯖꯔꯕꯁꯨ ꯁꯦꯜ ꯄꯤꯖꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯒꯤ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯊꯛ ꯊꯣꯡꯕ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯃꯈꯣꯏꯅ ꯈꯟꯕ ꯑꯥꯏꯗꯤꯌꯥ ꯄꯨꯊꯣꯛꯅꯅꯕ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯈꯤꯗꯦ꯫ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁꯥꯙꯨꯔꯥꯝꯅ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯑꯥꯏꯗꯤꯌꯥꯁꯤꯡ ꯑꯗꯨ ꯁꯦꯌꯔ ꯇꯧꯅꯅꯕ ꯍꯥꯏꯖꯔꯨꯕꯗ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯅ ꯁꯥꯙꯨꯔꯥꯝꯒꯤ ꯋꯥ ꯑꯃꯐꯥꯎ ꯇꯥꯈꯤꯗꯦ꯫ ꯗ꯭ꯔꯥꯏꯚꯔꯗꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅ ꯂꯩꯌꯨ ꯍꯥꯏꯅ ꯊꯤꯅ ꯆꯩꯕꯤꯔꯛꯏ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯆꯥ ꯑꯊꯛ ꯂꯧꯅꯅꯕ ꯄꯥꯈꯣꯟ ꯑꯣꯏꯅ ꯊꯥꯔꯝꯃꯤ꯫ ꯁꯥꯙꯨꯔꯥꯝ ꯊꯃꯣꯏ ꯀꯥꯏꯅ ꯊꯣꯛꯂꯛꯈꯤ꯫ ꯁꯥꯙꯨꯔꯥꯝꯒ ꯅꯨꯡꯁꯤꯅꯖꯕ ꯀꯟꯁꯇꯦꯕꯜ ꯂꯛꯁꯃꯤ ꯀ꯭ꯂꯥꯔꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯥꯙꯨꯔꯥꯝꯒꯤ ꯃꯅꯥꯛꯇ ꯇꯥꯟꯅꯔꯛꯇꯨꯅ "ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯣꯐꯤꯁꯔꯁꯤꯡꯒꯤ ꯋꯥꯗ ꯌꯥꯎꯔꯤꯗꯨꯅ?"
ꯁꯥꯗꯨꯔꯥꯝꯅ ꯀꯔꯤꯒꯤ ꯌꯥꯎꯔꯣꯏꯗꯣꯏꯅꯣ ꯃꯀꯣꯛ ꯀꯔꯤꯁꯨ ꯂꯩꯇꯕ ꯁꯦꯜ ꯄꯤꯖꯔꯒ ꯆꯪꯉꯛꯄ ꯑꯣꯐꯤꯁꯥꯔ ꯉꯥꯛꯇꯅꯤ ꯒꯕꯔꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯩꯅ ꯁꯣꯏꯗꯅ ꯄꯨꯊꯣꯛꯀꯅꯤ ꯂꯛꯁꯃꯤꯅ ꯅꯪꯗꯤ ꯀꯃꯥꯏ ꯊꯤꯗꯧꯔꯤꯕ ꯑꯗꯨꯗꯤ ꯁꯥꯗꯨꯔꯥꯝꯅ ꯑꯩꯗꯤ ꯍꯞꯇꯥ ꯑꯃ ꯁꯨꯇꯤ ꯂꯧꯊꯣꯛꯀꯅꯤ ꯑꯗꯨꯒ ꯒꯕꯔꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯊꯤꯒꯅꯤ ꯒꯕꯔ ꯐꯥꯔꯕ ꯇꯨꯡ ꯑꯩꯁꯨ ꯀꯟꯁꯇꯦꯕꯜꯗꯒꯤ ꯑꯦꯁꯥꯏꯗ ꯄ꯭ꯔꯃꯣꯁꯟ ꯑꯣꯏꯒꯗꯧꯔꯕꯅꯤ ꯍꯥꯏꯅ ꯂꯛꯁꯃꯤꯗ ꯐꯥꯒꯤ ꯇꯧꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯤꯇ꯭ꯌ ꯀꯣꯔꯠ ꯑꯃꯗ ꯂꯥꯛꯇꯨꯅ ꯆꯥ ꯊꯛꯂꯤ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯑꯗꯤꯇ꯭ꯌꯗ ꯐꯥꯏꯜ ꯈꯔ ꯇꯨꯃꯤꯟꯅ ꯄꯤꯔꯝꯃꯤ ꯐꯥꯏꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯗꯤꯇ꯭ꯌꯅ ꯆꯥ ꯊꯛꯂꯤꯉꯩ ꯀꯣꯔꯠ ꯑꯗꯨꯗ ꯁꯨꯇꯤ ꯊꯕꯛ ꯀꯥꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯇꯤ ꯑꯗꯨꯅ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯁꯦꯅꯤꯌꯔ ꯖꯖ ꯑꯃꯒꯤ ꯒꯥꯔꯤꯗ ꯊꯦꯡꯖꯤꯜꯂꯤꯕ ꯑꯗꯨ ꯁꯦꯅꯤꯌꯔ ꯖꯖ ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒ ꯑꯗꯤꯇ꯭ꯌ ꯈꯛꯇꯅ ꯎꯍꯧ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯊꯦꯡꯖꯤꯜꯂꯤꯕ ꯑꯗꯨ ꯁꯦꯝꯕꯤꯅꯕ ꯁꯨꯇꯤꯗ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯁꯨꯇꯤꯅ ꯅꯝꯗꯅ ꯃꯍꯥꯛꯅ ꯊꯦꯡꯖꯤꯟꯗꯦ ꯍꯥꯏꯅ ꯖꯖ ꯑꯗꯨꯗ ꯃꯔꯩ ꯌꯦꯠꯂꯝꯃꯤ ꯖꯖ ꯑꯗꯨꯅꯁꯨ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯉꯥꯡꯕꯤꯔꯦ ꯃꯇꯥꯡ ꯑꯗꯨꯗ ꯑꯗꯤꯇ꯭ꯌ ꯂꯥꯛꯇꯨꯅ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯖꯖ ꯑꯗꯨꯅ ꯁꯨꯇꯤꯗꯒꯤ ꯊꯥꯒꯤ ꯇꯣꯂꯣꯞꯇꯒꯤ ꯁꯦꯜ ꯀꯛꯀꯅꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯁꯨꯇꯤꯅ ꯑꯗꯤꯇ꯭ꯌꯗ ꯁꯥꯎꯖꯜꯂꯤ ꯑꯗꯨꯕꯨ ꯑꯗꯤꯇ꯭ꯌꯅ ꯍꯩꯀ꯭ꯔꯨ ꯃꯅꯥꯗ ꯌꯣꯝꯃꯒ ꯐꯪꯖꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯇꯣꯂꯣꯞ ꯒꯥꯔꯤꯒ ꯆꯪꯕ ꯁꯦꯜ ꯀꯛꯈ꯭ꯔꯕꯗꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯋꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯁꯨꯇꯤꯗ ꯊꯦꯝꯖꯤꯜꯂꯤ ꯁꯨꯇꯤꯁꯨ ꯑꯗꯤꯇ꯭ꯌꯅ ꯍꯥꯏꯕꯗ ꯁꯥꯎꯕ ꯐꯔꯦ ꯁꯨꯇꯤꯅ ꯑꯗꯤꯇ꯭ꯌꯒꯤ ꯃꯤꯡ ꯈꯪꯗꯣꯛꯂꯝꯃꯤ ꯑꯃꯗꯤ ꯅꯍꯥꯟ ꯑꯍꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯄꯣꯛꯄꯤꯈꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯊꯣꯟꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯕ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯕꯔꯒꯤ ꯗꯤꯛꯁ ꯑꯅꯧꯕ ꯑꯃꯃꯨꯛ ꯆꯥꯏꯊꯣꯔꯛꯈꯤ ꯒꯕꯔ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝ ꯑꯉꯥꯡꯒꯤ ꯗꯥꯏꯄꯔꯒꯨꯝꯅ ꯑꯣꯏ ꯃꯐꯝ ꯑꯃꯗꯅ ꯆꯣꯠꯄ ꯃꯐꯝ ꯑꯃꯗꯅ ꯀꯪꯕ ꯁꯤꯁꯇꯦꯝ ꯄꯨꯝꯕ ꯄꯨꯡꯆꯥꯏ ꯆꯥꯏ ꯄꯨꯛꯆꯦꯜ ꯑꯃꯠꯇ ꯁꯦꯡꯅꯗ꯭ꯔꯦ ꯁꯦꯡꯅꯔꯤꯕ ꯍꯥꯏꯕꯕꯨ ꯁꯦꯟꯖꯥ ꯊꯨꯝꯖꯥꯗ ꯈꯛ ꯃꯉꯥꯏꯔꯦ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 2 ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯁꯤꯗ PWD ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯆꯧꯀ꯭ꯔꯤ ꯑꯃ ꯃꯥꯡꯍꯟꯒꯗꯧꯔꯤ ꯁꯣꯝꯗ ꯁꯥꯗꯨꯔꯥꯝꯅ ꯁꯨꯇꯤ ꯂꯧꯊꯣꯛꯇꯨꯅ ꯒꯚꯔꯟꯃꯦꯟꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗ ꯊꯤꯖꯤꯜꯂꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ ꯆꯥꯔꯝꯕ ꯑꯗꯨꯒ ꯁꯦꯜ ꯆꯥꯗꯕ ꯃꯤꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯂꯤ ꯂꯛꯁꯃꯤꯅ ꯀꯣꯜ ꯇꯧꯔꯛꯏ ꯁꯥꯗꯨꯔꯥꯝ ꯒꯕꯔꯒꯤ ꯑꯅꯧꯕ ꯗꯤꯛꯁ ꯑꯃ ꯑꯃꯨꯛ ꯊꯣꯔꯛꯂꯦ ꯍꯥꯏꯔꯛꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯅ ꯗꯤꯛꯁ ꯑꯗꯨ ꯇꯥꯟꯅꯔꯤ ꯗꯤꯛꯁ ꯑꯗꯨ ꯃꯦꯗꯤꯌꯥꯗ ꯐ꯭ꯂꯥꯛꯁ ꯇꯧꯗꯨꯅ ꯅꯩꯅꯔꯤ ꯊꯃꯣꯏ ꯁꯦꯡꯖꯕ ꯃꯤꯁꯤꯡ ꯒꯕꯔꯒꯤ ꯒꯦꯡ ꯑꯗꯨꯗ ꯐꯥꯎ ꯌꯥꯎꯅꯤꯡꯕꯒꯤ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯝꯃꯤ PWD ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ ꯆꯥꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯍꯥꯟꯅ ꯆꯥꯔꯝꯕ ꯁꯦꯜ ꯍꯟꯗꯣꯛꯅꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯗꯨꯗ ꯂꯩꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯌꯥꯝꯅ ꯄꯥꯈꯠꯅꯔꯝꯃꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯗꯨꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ PWD ꯑꯣꯐꯤꯁꯥꯔ 2,000ꯒꯤ ꯃꯊꯛꯇ ꯂꯩ ꯀꯔꯝꯕꯅ ꯁꯦꯜ ꯆꯥꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯈꯟꯕꯗ ꯉꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯒꯕꯔꯅ ꯊꯥꯈꯤꯕ ꯃꯇꯝꯗꯤ ꯁꯨꯞꯅꯇꯒꯤ ꯄꯨꯡ 24ꯇ ꯉꯥꯏꯔꯝꯃꯤ PWDꯗ ꯁꯦල් ꯆꯥꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯣꯝꯖꯤꯟꯅꯔꯛꯈꯤ ꯃꯈꯣꯏꯅ ꯁꯦꯜ ꯆꯥꯔꯨꯕꯁꯤꯡ ꯑꯗꯣ ꯑꯍꯦꯟꯕ तानरी अमदी मखोई मखोईबु पुलिसता सेक्शन थौरांग लौननबा हायरमखी पुलिस स्टेशन दा PWD की ऑफिसर सिंह अदुगा वा तानरी गई सोमदा गवर्नर सेंजा थुमजा तौबा कलेक्टर अमबु किडनैप तगम DC अदुदा नहाक फाबगी मरम हायरमखी चही अमगी ममांगदा लौमी चनिपानगा 108 की मनुंगदा लौमी मरी सुसाइड तौखी मरमदी महाकना तुरेल इसिंग अदो सुगर फैक्ट्री अमदी मिनिस्टर की फार्म हाउस ता थाजलमी मरम अदुना लौमी सिंग अदुगी लौ सिंग अदो पुनमक कंगदुना मांगखी मदुगी दमक महाक 180 मिलियन फंगखी DC अदुना अइने पामना लौखिबा नते अदुबु मिनिस्टर सिंगना हाइबदगी तौखिबनी गवर्नर आई मंत्री की वा अमत खंगदे लेबाक असिगी मंत्री अयाम्बा लाइरिक हैति मखोई क्रिमिनल नाक्तनी अदुबु नंदी DC ने लाइरिक हैरि मंत्री ने हाइरक वादो नंदी ngमोय हाइबा याइदना नंगना लौमी सिंग अदुगी पुंसी फावबदि कलंबा याब अदुबु नंदी कैदवी मंत्री दगी से लौबनी मरम अदुना अइने पीरिबा सैराक असि लौब ताबनी हाइरकलम DC अदु मयाम उबो मफम अमदा सिटी अदुगी मयाई मक्तदा फासी तौदुना मसाद डॉक्यूमेंट कया किसंदुना थमलमखी सोमदा सादुराम ऑफिस सुटी लौथोक्तुना सेंजा थुमजा यामना तौबा मीसिंग अमदी सेंजा थुमजा तौदबा मीसिंग गी लिस्टु लौखतलम
ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯑꯣꯐꯤꯁ ꯈꯨꯗꯤꯡꯃꯛꯇ ꯂꯩꯕ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯗꯕ ꯃꯤꯁꯤꯡꯅ ꯄꯥꯎ ꯄꯤꯔꯝꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯁꯣꯝꯗ ꯑꯗꯤꯇ꯭ꯌ ꯑꯃꯗꯤ ꯁꯨꯔꯇꯤ ꯀꯣꯐꯤ ꯁꯣꯞ ꯑꯃꯗ ꯎꯅꯔꯝꯃꯤ꯫ ꯃꯗꯨ ꯂꯣꯏꯔꯛꯄꯗ ꯐꯣꯟ ꯌꯦꯡꯅ ꯂꯝꯕꯤ ꯂꯥꯟꯊꯣꯛꯄꯗ ꯁꯨꯔꯇꯤ ꯑꯦꯛꯁꯤꯗꯦꯟ ꯃꯆꯥ ꯑꯃ ꯇꯧꯏ, ꯈꯔ ꯁꯣꯛꯂꯝꯃꯤ꯫ ꯄꯇꯤꯜ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯑꯁꯣꯛꯄ ꯑꯗꯨ ꯌꯦꯡꯅꯅꯕ ꯄꯣꯔꯛꯂꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯅ ꯈꯖꯤꯛꯇꯪꯈꯛ ꯁꯣꯛꯄ ꯑꯗꯨꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯕ ꯇꯦꯁ ꯀꯌꯥ ꯑꯃ ꯇꯧꯍꯜꯂꯝꯃꯤ, ꯁꯦꯜ ꯀꯌꯥ ꯑꯃꯁꯨ ꯂꯨꯠ ꯇꯧꯕꯒꯨꯝ ꯂꯧꯔꯝꯈꯤ꯫ ꯍꯣꯁꯄꯤꯇꯥल ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁ ꯑꯅꯤꯒꯤ ꯋꯥꯔꯤ ꯇꯥꯔꯝꯈꯤ꯫ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯅꯣꯔꯃꯦꯜ ꯗꯦꯂꯤꯚꯔꯤ ꯇꯧꯕ ꯌꯥꯕꯁꯤꯡ ꯑꯗꯨꯁꯨ ꯍꯦꯟꯅ ꯂꯨꯍꯟꯗꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯅꯅꯕ ꯇꯧꯏ, ꯀꯔꯤꯁꯨ ꯅꯠꯇꯕ ꯑꯅꯥꯕ ꯑꯃꯒꯤꯁꯨ ꯍꯦꯟꯅ ꯂꯨꯍꯟꯗꯨꯅ ꯁꯦꯜ ꯍꯦꯟꯅ ꯇꯥꯜꯂꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯀꯥꯎꯟꯇꯔꯗ ꯅꯨꯄꯥ ꯑꯃꯅ ꯄꯤꯛꯂꯤꯕ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯄꯝꯗꯨꯅ ꯕꯤꯜ ꯊꯤꯔꯤ꯫ ꯕꯤꯜ ꯊꯤꯕ ꯍꯦꯛ ꯂꯣꯏꯕꯒ ꯀꯥꯎꯟꯇꯔꯗꯨꯒꯤ ꯀꯦꯁꯤꯌꯔꯗꯨꯅ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯣ ꯉꯔꯥꯡ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯄꯦꯟꯈꯤꯗꯦ ꯑꯃꯗꯤ ꯁꯥꯎꯅꯤꯡꯂꯝꯈꯤ꯫ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕꯗꯨꯅ ꯂꯥꯎꯕꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯄꯨꯡꯅꯤꯟ ꯅꯤꯜꯂꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯆꯠꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔꯁꯤꯡ ꯑꯃꯗꯤ ꯅꯔꯁꯁꯤꯡꯅ ꯑꯔꯥꯏꯕ ꯂꯩꯅꯥꯕꯨ ꯂꯨꯅ ꯍꯩꯖꯤꯟꯗꯨꯅ ꯄꯦꯁꯦꯟ ꯄꯥꯔꯇꯤꯗꯒꯤ ꯁꯦꯜ ꯃꯌꯥꯝ ꯂꯧꯊꯣꯛꯄ ꯑꯃꯗꯤ ꯐꯣꯡꯅ ꯂꯨꯠ ꯇꯧꯔꯤꯕ ꯑꯗꯣ ꯑꯗꯤꯇ꯭ꯌꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯤꯇ꯭ꯌꯅ ꯁꯨꯔꯇꯤ ꯑꯣꯛꯇꯣ ꯑꯃꯗ ꯇꯣꯡꯍꯟꯗꯨꯅ ꯃꯍꯥꯛ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯆꯠꯅꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯀꯟꯅ ꯈꯜꯂꯤꯕ ꯇꯥꯟꯖꯥ ꯑꯃꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯕꯜꯔꯥꯝ ꯅꯥꯒꯄꯥꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯑꯦꯝꯕꯨꯂꯦꯟꯁꯇ ꯄꯨꯔꯛꯈꯤ꯫ ꯗꯦꯠ ꯁꯥꯔꯇꯤꯐꯤꯀꯦꯠꯀ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯁꯤꯔꯤꯕ ꯏꯃꯨꯡ ꯑꯗꯨꯗ ꯍꯥꯏꯖꯗꯨꯅ ꯑꯁꯤꯕ ꯕꯜꯔꯥꯝ ꯅꯥꯒꯄꯥꯜ ꯑꯗꯣ ꯄꯇꯤꯜ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯑꯦꯗꯃꯤꯁꯟ ꯇꯧꯁꯤꯜꯂꯤ꯫ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯑꯦꯗꯃꯤꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯄꯦꯁꯦꯟ ꯑꯗꯨ ꯁꯤꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯄꯩꯁꯥ ꯂꯧꯍꯧꯕ ꯌꯥꯅꯕ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯗꯤꯇ꯭ꯌꯗ ꯄꯦꯁꯦꯟ ꯑꯗꯨ ꯑꯔꯨꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯍꯤꯗꯥꯛꯁꯤꯡꯒꯤ ꯂꯤꯁ ꯑꯃ ꯄꯤꯔꯛꯇꯨꯅ ꯂꯩꯅꯅꯕꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯍꯤꯗꯥꯛꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯋꯥꯠꯇꯅ ꯕꯜꯔꯥꯝ ꯅꯥꯒꯄꯥꯜꯒꯤ ꯃꯤꯡꯗ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯗꯨꯗ ꯄꯤꯁꯤꯜꯂꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯅꯨꯡꯗ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯥꯔꯃꯥꯁꯤꯗ ꯌꯣꯟꯊꯣꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗꯣꯛꯇꯔ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯄꯦꯁꯦꯟ ꯑꯁꯤ ꯁꯤꯔꯤꯌꯁ ꯌꯥꯝꯅ ꯑꯣꯏꯔꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯄꯤꯁꯤꯌꯦꯂꯤꯁꯠ ꯗꯣꯛꯇꯔ ꯑꯃ ꯀꯧꯅꯅꯕꯁꯨ ꯍꯥꯏꯔꯛꯂꯤ꯫ ꯁ꯭ꯄꯤꯁꯤꯌꯦꯂꯤꯁꯠ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯆꯥꯔꯖ ꯂꯥꯛ2ꯅꯦꯁꯨ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯤꯇ꯭ꯌꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯄꯦꯁꯦꯟ ꯑꯗꯨ ꯑꯃꯨꯛꯇꯗꯤ ꯐꯍꯟꯕꯤꯌꯨ ꯍꯥꯏꯔꯗꯨꯅ ꯂꯥꯛ2 ꯑꯗꯣ ꯀꯦꯁ ꯀꯥꯎꯟꯇꯔꯗ ꯀꯦꯁ ꯑꯣꯏꯅ ꯊꯤꯖꯤꯜꯂꯤ꯫ ꯌꯥꯝꯅ ꯊꯨꯅ ꯁ꯭ꯄꯤꯁꯤꯌꯦꯂꯤꯁꯠ ꯗꯣꯛꯇꯔ ꯑꯗꯣ ꯂꯥꯛꯇꯨꯅ ꯄꯦꯁꯦꯟ ꯑꯗꯨꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯁ꯭ꯄꯤꯁꯤꯌꯦꯂꯤꯁꯠ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯤ, ꯄꯦꯁꯦꯟ ꯑꯁꯤꯒꯤ ꯍꯛꯆꯥꯡꯒꯁꯦ ꯄꯠꯄ ꯄꯨꯝꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯤꯕ ꯑꯁꯤ ꯑꯅꯥꯕ ꯁꯥꯗꯨꯅ ꯊꯝꯕ ꯌꯥꯔꯔꯣꯏ, ꯄꯨꯊꯣꯛꯅꯅꯕ ꯍꯥꯏꯔꯝꯈꯤ꯫ ꯑꯗꯤꯇ꯭ꯌ ꯑꯃꯗꯤ ꯕꯜꯔꯥꯝ ꯅꯥꯒꯄꯥꯜꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯇꯧꯅꯔꯤꯕ ꯂꯤꯂꯥꯁꯤꯡ ꯑꯗꯨ ꯎꯕꯗ ꯑꯉꯛꯄ ꯐꯥꯎꯏ꯫ ꯑꯗꯤꯇ꯭ꯌꯅ ꯕꯜꯔꯥꯝ ꯅꯥꯒꯄꯥꯜꯒꯤ ꯅꯨꯄꯤꯗ, ꯌꯦꯡꯉꯨ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗꯣꯛꯇꯔꯁꯤꯡ ꯊꯣꯛꯂꯛꯀꯅꯤ, ꯑꯗꯨꯒ ꯈꯔ ꯉꯟꯅ ꯄꯨꯈꯠꯂꯝꯕ ꯌꯥꯗ꯭ꯔꯥ, ꯄꯦꯁꯦꯟ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦ, ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯍꯥꯏꯅ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯁꯤꯟ ꯑꯗꯣ ꯚꯤꯗꯤꯑꯣ ꯅꯝꯅꯅꯕ ꯑꯗꯤꯇ꯭ꯌꯅ ꯕꯜꯔꯥꯝ ꯅꯥꯒꯄꯥꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗ ꯑꯗꯤꯇ꯭ꯌꯒꯤ ꯐꯣꯟ ꯑꯗꯣ ꯁꯤꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯤꯇ꯭ꯌꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯗꯣꯛꯇꯔꯁꯤꯡ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯗꯤꯇ꯭ꯌꯅ, ꯗꯣꯛꯇꯔ, ꯑꯩꯒꯤ ꯏꯌꯥꯝꯕꯁꯤ ꯑꯃꯨꯛꯇꯗꯤ ꯍꯤꯡꯒꯠꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯑꯁꯤꯕ ꯃꯤꯕꯨ ꯀꯔꯝꯅ ꯍꯤꯡꯒꯠꯍꯟꯗꯣꯏꯅꯣ ꯍꯥꯏꯅ ꯁꯥꯎꯔꯛꯈꯤ꯫ ꯑꯗꯤꯇ꯭ꯌꯅ, ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯗꯦꯠ ꯁꯥꯔꯇꯤꯐꯤꯀꯦꯠ ꯐꯪꯂꯕ ꯑꯁꯤꯕ ꯃꯤꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯨꯡ 3 ꯍꯦꯟꯅ ꯂꯩꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯀꯔꯤꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯃꯌꯥꯝ ꯑꯃ ꯂꯩꯍꯜꯂꯤꯕꯅꯣ ꯍꯥꯏꯔꯒ ꯗꯦꯠ ꯁꯥꯔꯇꯤꯐꯤꯀꯦꯠ ꯎꯠꯇꯨꯅ ꯉꯥꯡꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯃꯅ ꯗꯦꯠ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨ ꯑꯗꯤꯇ꯭ꯌꯗꯒꯤ ꯃꯨꯟꯗꯨꯅ ꯃꯌꯥꯗ ꯅꯝꯁꯤꯟꯗꯨꯅ ꯁꯥꯏꯒꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯗꯤꯇ꯭ꯌꯅ ꯗꯦꯠ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨꯒꯤ ꯀꯣꯄꯤ ꯀꯌꯥ ꯄꯥꯝꯒꯦ ꯍꯥꯏꯗꯨꯅ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯑꯃꯨꯛ ꯄꯨꯊꯣꯔꯛꯂꯤ꯫ ꯃꯁꯤ ꯗꯦꯠ ꯁꯥꯔꯇꯤꯐꯤꯀꯦꯠ ꯈꯛꯇ ꯅꯠꯇꯦ, ꯃꯁꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤꯁꯨ ꯗꯦꯠ ꯁꯥꯔꯇꯤꯐꯤꯀꯦꯠꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯀꯦꯁ ꯀꯥꯎꯟꯇꯔꯗꯒꯤ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯇꯨꯅ ꯑꯗꯤꯇ꯭ꯌꯗ ꯄꯦꯁꯦꯟ ꯑꯗꯨꯒꯤ ꯑꯋꯥꯠꯄ ꯂꯥꯛ3 ꯗ꯭ꯌꯨ ꯔꯤꯁꯤꯠ ꯑꯃ ꯑꯃꯨꯛ ꯄꯤꯁꯤꯜꯂꯛꯏ꯫ ꯃꯗꯨꯗ ꯑꯗꯤꯇ꯭ꯌ ꯄꯦꯁꯦꯟꯒꯤ ꯕꯣꯗꯤ ꯂꯧꯈꯤꯔꯣꯏ ꯑꯃꯗꯤ ꯄꯦꯁꯦꯟ ꯕꯜꯔꯥꯝ ꯅꯥꯒꯄꯥꯜꯒꯤ ꯃꯤꯡꯗ ꯂꯥꯛ50 ꯂꯧꯒꯅꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯄꯨ ꯎꯅꯅꯕ ꯙꯝꯀꯥ ꯇꯧꯔꯤ꯫ ꯑꯗꯤꯇ꯭ꯌꯗ ꯂꯩꯔꯤꯕ ꯄ꯭ꯔꯨꯞ ꯑꯁꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡꯗꯨꯅ ꯁꯥꯈꯤꯁꯨ ꯑꯣꯏꯔꯝꯈꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯃꯄꯨ ꯑꯗꯨ ꯀꯅꯥ ꯑꯃꯠꯇ ꯅꯠꯇꯦ,
दिग्विजय पटेल की मचानुपानी हॉस्पिटल की अथॉरिटी ने पाव पीदुना आदित्य अमदी दिग्विजय की मचानुपा उनरमी दिग्विजय की मचानुपाना हाइरि एविडेंस अदुगिदमक लाख यांखै डिमांड तौरिबनिने आदित्यना लाख यांखै अदुना शांति नागपाल वाइफ ऑफ बलराम नागपाल की मिंगदा चेक ओइना अदुगा लाख मरी लिसिंग हुंपु चामरीग हुंद्रांगाना हॉस्पिटल चंखिबा अइना सिजिनखिबा केस ओइना पीगदबनी हाइरमखि मदुदा युम मदुदा लैरिबा गार्ड मैम ओमसिल्लक्तुना आदित्यदा खुद थाबा होरम गार्ड सिंह अदु आदित्य मतोमतना फुरमखि मदुगी मतुंगदा आदित्यने डिमांड तौरिबा सेल अदो सिनरखि लाख यांखैगी चेक अदो शांति नागपालदा आदित्यने सिनरम शांति नागपाल हाइनिंगाय लेतना थागत फोंदोक्लमदुना चटख्रे आदित्यने डॉक्टर सिंह अदुदा नखोय डॉक्टर ngaktani mayam gi seva tauba haibase nakhoi gi nathौni mayam dagi lut tauba khalibase nakhoi ubade tukase doctor amana I am sorry hai aditya na khudomi na singduna I just had sorries hairam na sakre mathangi numita video clipping ado viral oiramki mayam pumba khangna rakhi दिग्विजय पटेल की मचा की लंबी प्रजा मयाम थोमजिलम हॉस्पिटल की स्टाफ अमना दिग्विजय की मचा आदित्य ने पैसा लौथोखरे वीडियो क्लिपिंग वायरल ओहले मरम अदुना हॉस्पिटल थिंजननबा मयाम थोमजिलक्लिबनी हाइखि दिग्विजय की मचा साउदुना महाकी लाइसेंस गन अदु पाइदुना अइगी इरल इथुमदगी हंदोखरो नकोय हाइदुना कार अरुदगी थोलक्लमी अमदी लैंड फायर तौरमकी साउरब प्रजासिंग अदुना ब्लैंक फायर तौरपदुदा ओमसिनदुना दिग्विजय की मचानुपादो हातलमखि दिग्विजय की मचानुपा लैखिद्रे पाउ ताबदगी दुबईदगी महाराष्ट्रदा दिग्विजय लाखि मचानुपा की संस्कार याउदब मकै हॉस्पिटल लाक्तुना हॉस्पिटल अदुगी स्टाफ सिंग डॉक्टर सिंग अदुदा अइगी इचाबुना हातोकपा अइगी मिंगबुना लैखा ताहनबा अदुगा करिसु लैतबा नुपा अमबुना हौजिक फाव मसक खंगदबा साउना नांगलमी डॉक्टर अमना सर मसक फाउदी लोइना खंगहौई अदुगा नुपा अदुगी मरमदा करी मत्त खंगहौद्रे हाइरक्लम दिग्विजय न नुपा अदु मसक खंगब पामी हाइरमी स्टाफ अमना सर मसक तुदी हॉस्पिटल असिगी सीसीटीवी फुटेज ता नुपा अदुना बिल थीबा लाखबगी यावरमगनी हाइरई नाकल अमरोमदना कांस्टेबल साधुराम गवर्गी वखल तौना तौना समकफम अमदा समककनी दुकान अदुदा नुपा अनिखक कॉलेज रियूनियन तौबगी वारी तौरई कॉलेज रियूनियन हाइबो वहाई असि ताबद कांस्टेबल साधुराम अनौबा आइडिया अमा थोलक्लमी गवर्गी गेंग अदुगी मतांगदा हॉस्पिटल की ब्लॉक 13 अदुगी कैमरा सीसीटीवी फुटेज 94 पुथुक्तुना आदित्यबु दिग्विजय थी पुलिस स्टेशन दना कांस्टेबल साधुराम अमदी महाकी नुक्सिनजबी कांस्टेबल लक्ष्मीगा स्टेशन अदुदा कंप्यूटर दा करप्शन तौदब ऑफिसर गवर्नमेंट एम्प्लॉई सिंगी लिस्ट अदुदा याउरिबा मीसिंग अदो थीरी करप्शन तौदब मीसिंग अदो नेशनल कॉलेज दा कॉलेज तमलकप छात्र ngakta ओरमखि गवर्गी गेंग खुपु अदु नेशनल कॉलेज तगिनि हाइबसी साधुराम न थाजरमखि हॉस्पिटल अदुदना सीसीटीवी फुटेज अदुदगी आदित्य की सक्तम अदो उब फंग आदित्य की सक्तम अदो उबदा दिग्विजय ngaktuना यें जूम तौसिनदना हंजन यें दिग्विजय मनाक्ता लैब टेबल अदो कौथोक्तुना मसी ओइथोक्तबनी मसीगी नुपासे चही 5 की ममांगदा अइगी इखुटमकना हातखिबनी हाइना साउरगा हाइरमखि नाकल अमरोमदना कांस्टेबल साधुराम अमदी लक्ष्मी स्कूटर तोंगदुना गवर्गी लिखुन थीबा ngamlagani हाइबगी पावसी सीनियर ऑफिसर सिंगदा तमगे खन्ना लाक्सै पुलिस ऑफिसर खै का अमदा फमदुना गवर्गी मतांगदा मीटिंग तौरमखि कांस्टेबल साधुराम लाकपा अदो उबदा सीनियर ऑफिसर अमना उदब कुइरेने सिंग कारुब्रो कदाई दे चलुगे हाइना कनेमनरी मदुदा साधुरामना नुमित 5 दंगा सुटी पिबिनब हाइरमखि सीनियर पुलिस ऑफिसर अमना मुक सोमदा गबर फाननब थौरांग मयाम अम तौरी ऑफिसर सिसु थबक यामना सिली अदुगा नंगा सुटी अमुक लौगे हाइबा हाइना ngangbiri अदुमक्तदा साधुराम गबर फाननब नुमित 5 दंगा सुटी पिबियु हाइरमी अदुदा ऑफिसर अमना नंगना हाइरिदुदी अइखोइना तौबा ngamloidaba थबक नंगना तौरे सिनिने ऑफिसर अमना मुक गबरदी फारबो करेमना रही
ꯁꯥꯗꯨꯔꯥꯝꯅ ꯁꯔ ꯐꯥꯕ ꯉꯝꯂꯛꯀꯗꯧꯔꯦ ꯈꯨꯝꯂꯛꯏ꯫ ꯃꯗꯨ ꯇꯥꯕꯗ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯁꯥꯎꯔꯛꯇꯨꯅ ꯑꯩꯅ ꯅꯪꯕꯨ ꯂꯩꯕ ꯉꯝꯂꯣꯏꯗꯕ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯒꯅꯤ ꯍꯥꯏꯔꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯗꯤ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯥꯗꯨꯔꯥꯝ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯁꯂꯥꯝ ꯀꯣꯠꯂꯝꯂꯒ ꯊꯣꯛꯀꯦ ꯇꯧꯕꯗ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯁꯥꯗꯨꯔꯥꯝꯗ ꯑꯃꯨꯛ ꯑꯆꯥ ꯑꯊꯛ ꯃꯈꯣꯏꯒꯤ ꯄꯨꯔꯛꯅꯕ ꯄꯥꯈꯣꯜ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯥꯗꯨꯔꯥꯝ ꯑꯄꯤꯛꯄ ꯀꯟꯁꯇꯦꯕꯜ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯑꯣꯏꯔꯨꯕꯅꯤꯅ ꯄꯥꯈꯣꯜ ꯆꯠꯄ ꯇꯥꯈꯤ꯫ ꯁꯣꯝꯗ ꯑꯗꯤꯇ꯭ꯌ ꯑꯃꯗꯤ ꯁ꯭ꯔꯨꯇꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯦꯛꯁꯤ ꯚꯔꯥ ꯑꯗꯨ ꯄꯤꯔꯗꯨꯅ ꯁ꯭ꯔꯨꯇꯤ ꯑꯃꯗꯤ ꯑꯗꯤꯇ꯭ꯌ ꯂꯨꯍꯣꯡꯐꯝꯗ ꯆꯪꯒꯦ ꯇꯧꯕꯗ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯑꯔꯦꯝꯕ ꯚꯔꯥ ꯑꯗꯨ ꯍꯜꯂꯛꯏ꯫ ꯁ꯭ꯔꯨꯇꯤꯅ ꯃꯗꯨꯗ ꯉꯛꯇꯨꯅ ꯃꯨꯝꯕꯥꯏꯗꯕꯨ ꯀꯔꯝ ꯀꯥꯟꯗꯒꯤ ꯂꯦꯝꯍꯧꯕ ꯚꯔꯥ ꯍꯟꯕ ꯍꯧꯔꯒꯦ ꯍꯪꯉꯤ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯍꯦꯟꯕ ꯁꯦꯜ ꯆꯠꯇ꯭ꯔꯦ ꯃꯦꯗꯥꯝ, ꯒꯥꯔꯤꯒꯤ ꯆꯦ ꯔꯤꯅ꯭ꯌꯨ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯍꯦꯟꯕ ꯁꯦꯜ ꯆꯪꯗ꯭ꯔꯦ, ꯄꯨꯂꯤꯁꯁꯤꯡꯅꯁꯨ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗꯒꯤ ꯁꯦꯜ ꯆꯥꯗ꯭ꯔꯦ, ꯃꯗꯨꯅ ꯀꯁꯇꯃꯔꯁꯤꯡꯗꯒꯤ ꯁꯦꯜ ꯍꯦꯟꯅ ꯂꯧꯗ꯭ꯔꯦ ꯃꯦꯗꯥꯝ, ꯀꯔꯞꯁꯟ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯁꯤ ꯄꯨꯝꯕ ꯒꯕꯔ ꯊꯣꯛꯂꯛꯄꯗꯒꯤꯅꯤ ꯃꯦꯗꯥꯝ, ꯑꯗꯤꯇ꯭ꯌꯅ ꯄꯩꯁꯥꯁꯦ ꯅꯉꯣꯟꯗ ꯑꯗꯨꯝ ꯊꯝꯖꯤꯜꯂꯨ ꯍꯥꯏꯅ ꯄꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯒꯕꯔ ꯑꯃꯗꯤ ꯁ꯭ꯔꯨꯇꯤ ꯌꯥꯎꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯃꯊꯪ ꯐ꯭ꯂꯥꯁꯕꯦꯛ ꯇꯧꯔꯛꯏ꯫ ꯍꯧꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯁꯨꯅꯩꯅꯥ ꯁꯤꯡ ꯔꯥꯖꯄꯨꯠ ꯃꯕꯥꯅꯤ ꯃꯇꯧ ꯀꯔꯝꯅ ꯅꯨꯡꯁꯤꯅꯈꯤꯕ, ꯃꯕꯥꯅꯤꯒꯤ ꯑꯅꯧꯕ ꯐ꯭ꯂꯦꯠ, ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯈꯤꯕꯁꯤꯡ ꯇꯞꯅ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯌꯥꯎꯁꯪꯒꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯃꯔꯛꯇ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯕꯥꯅꯤꯒꯤ ꯊꯥ ꯈꯔꯗ ꯉꯥꯏꯔꯤꯕ ꯁꯨꯅꯩꯅꯥꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒ ꯁꯨꯅꯩꯅꯥꯒ ꯃꯈꯣꯏ ꯅꯧꯅ ꯂꯩꯖꯕ ꯐ꯭ꯂꯦꯠ ꯑꯗꯨ ꯅꯤꯡꯈꯥꯏꯔꯛꯄꯗ ꯂꯩꯈꯤꯗꯦ꯫ ꯊꯃꯣꯏ ꯀꯥꯏꯔꯕ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯇ꯭ꯔꯦꯖꯦꯗꯤ ꯑꯗꯣ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯁꯣꯝꯗꯅ ꯗꯤꯒꯕꯤꯖꯦ ꯄꯇꯤꯜ ꯑꯃꯗꯤ ꯑꯗꯤꯇ꯭ꯌꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯑꯔꯤꯕ ꯃꯦꯃꯣꯔꯤꯁ ꯀꯌꯥ ꯑꯃ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯃꯦꯃꯣꯔꯤꯁ ꯀꯌꯥ ꯑꯗꯨꯅ ꯗꯤꯒꯕꯤꯖꯦ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯃꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗ ꯑꯟꯙꯦꯔꯥ ꯕꯤꯜꯗꯤꯡ ꯅꯤꯡꯈꯥꯏꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯣ ꯃꯃꯤꯠꯇ ꯁꯪ ꯎꯔꯛꯏ꯫ ꯑꯣꯐꯤꯁ ꯑꯃꯗ ꯗꯤꯒꯕꯤꯖꯦ ꯄꯇꯤꯜ, ꯏꯟꯖꯤꯅꯤꯌꯔ ꯊꯤꯀꯥꯗꯥꯔꯁꯤꯡ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯏꯟꯖꯤꯅꯤꯌꯔ ꯑꯃꯅ ꯗꯤꯒꯕꯤꯖꯦ ꯄꯇꯤꯜꯗ, ꯁꯔ, ꯑꯟꯙꯦꯔꯥ ꯕꯤꯜꯗꯤꯡ ꯅꯤꯡꯈꯥꯏꯈꯤꯕꯗ ꯃꯤꯑꯣꯏ 212 ꯁꯤꯔꯦ, ꯍꯣꯁꯄꯤꯇꯥꯜꯗ ꯃꯤꯑꯣꯏ 100 ꯍꯦꯟꯅ ꯂꯥꯏꯀꯠꯅꯔꯤ꯫ ꯑꯃꯅ ꯑꯃꯨꯛ, ꯁꯥꯔ, ꯑꯍꯥꯟꯕꯗ ꯕꯤꯜꯗꯤꯡꯁꯤꯡꯗꯣ ꯀ꯭ꯔꯦꯛ ꯆꯠꯂꯝꯃꯤ, ꯁꯥꯔꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀ꯭ꯔꯦꯛ ꯆꯠꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯦꯟꯁꯤꯟꯕꯅꯤ ꯑꯃꯁꯨꯡ ꯂꯝ ꯑꯗꯨꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯁꯨ ꯇꯧꯈꯤꯕꯅꯤ꯫ ꯑꯃꯅ ꯑꯃꯨꯛ, ꯁꯥꯔ, ꯁꯣꯏꯜ ꯇꯦꯁ ꯇꯧꯕꯗ ꯃꯐꯝ ꯑꯗꯨꯗ ꯁꯥꯔꯤꯕ ꯕꯤꯜꯗꯤꯡꯁꯤꯡ ꯑꯗꯣ ꯀꯨꯏꯅ ꯆꯠꯂꯣꯏ ꯍꯥꯏꯕꯁꯤ ꯈꯪꯈ꯭ꯔꯦ, ꯑꯗꯨꯕꯨ ꯁꯥꯔꯒꯤ ꯑꯦꯗꯚꯥꯏꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯏꯐꯨꯠ ꯂꯩꯇꯕ ꯗ꯭ꯔꯥꯏ ꯁꯣꯏꯜꯅꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯗꯤꯒꯕꯤꯖꯦ ꯄꯇꯤꯜ ꯃꯨꯟꯅ ꯇꯥꯔꯤ꯫ ꯑꯃꯅ ꯑꯃꯨꯛ, ꯁꯥꯔ, ꯀꯣꯏꯁꯟ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯍꯪꯕꯤꯅꯕꯔꯥ ꯁꯥꯔꯅ ꯀꯧꯕꯤꯔꯤꯁꯦ? ꯑꯗꯨꯕꯨ ꯁꯥꯔ, ꯕꯤꯜꯗꯤꯡ ꯅꯤꯡꯈꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯟꯀ꯭ꯋꯥꯏꯔꯤꯗꯤ ꯀꯅꯥꯅꯣ ꯑꯃꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯍꯟꯕꯤꯌꯨ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯁꯥꯔꯅ ꯋꯥ ꯃꯆꯦꯠ ꯑꯃꯐꯥꯎ ꯉꯥꯡꯗꯅꯕ ꯄꯩꯁꯥ ꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯥꯔ, ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯕꯤꯜꯗꯤꯡ ꯅꯤꯡꯈꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯏꯚꯤꯗꯦꯟꯁ ꯄꯨꯝꯅꯃꯛ ꯅꯨꯄꯥ ꯑꯃ ꯄꯨꯔꯒ ꯂꯥꯛꯏ꯫ ꯁꯥꯔ, ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏ ꯍꯥꯏ, ꯑꯗꯨꯒ ꯕꯤꯜꯗꯤꯡ ꯅꯤꯡꯈꯥꯏꯕꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯁꯥꯔ, ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯗ ꯑꯩ ꯁꯣꯏꯗꯅ ꯇꯧꯖꯒꯦ꯫ ꯗꯤꯒꯕꯤꯖꯦꯅ, ꯃꯍꯥꯛꯀꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ? ꯑꯣꯐꯤꯁꯥꯔ ꯑꯃꯅ, ꯃꯍꯥꯛꯀꯤ ꯃꯤꯡꯗꯤ ꯑꯗꯤꯇ꯭ꯌ ꯀꯧꯏ ꯁꯥꯔ꯫ ꯑꯗꯤꯇ꯭ꯌꯕꯨ ꯑꯣꯐꯤꯁ ꯑꯗꯨꯗ ꯀꯧꯁꯤꯜꯂꯤ꯫ ꯑꯗꯤꯇ꯭ꯌ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯗꯤꯒꯕꯤꯖꯦꯅ ꯑꯗꯤꯇ꯭ꯌꯗ, ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯣꯒꯤ ꯈꯨꯠꯊꯥꯡꯗ ꯐꯥꯏꯜ ꯑꯃ ꯀ꯭ꯂꯦꯝ ꯇꯧꯔꯛꯏ, ꯃꯗꯨ ꯆꯨꯝꯕ꯭ꯔꯥ ꯍꯪꯉꯤ꯫ ꯑꯗꯤꯇ꯭ꯌ ꯇꯨꯃꯤꯟꯅ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯗꯤꯒꯕꯤꯖꯦꯅ ꯗꯤ.ꯁꯤ. ꯑꯃꯗ, ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯇꯦꯟꯗꯔ ꯄꯥꯁ ꯇꯧꯅꯕ ꯅꯪ ꯂꯨꯄꯥ ꯀꯌꯥ ꯂꯧꯈꯤ ꯍꯪꯉꯤ꯫ ꯗꯤ.ꯁꯤ. ꯑꯗꯨꯅ ꯀꯤꯔꯞ, ꯁꯥꯔ, 18 ꯃꯤꯂꯤꯌꯟ ꯂꯧꯈꯤ ꯈꯨꯃꯩ꯫ ꯗꯤꯒꯕꯤꯖꯦꯅ ꯑꯃꯨꯛ ꯗꯤ.ꯁꯤ. ꯑꯃꯗ ꯍꯪꯉꯤ, ꯅꯪꯅ ꯔꯦꯖꯤꯁꯇꯔ ꯇꯧꯕꯗ ꯂꯨꯄꯥ ꯀꯌా ꯂꯧꯕ? ꯗꯤ.ꯁꯤ. ꯑꯃꯅ ꯑꯃꯨꯛ, ꯁꯥꯔ, 8 ꯃꯤꯂꯤꯌꯟ ꯈꯨꯃꯩ꯫ ꯑꯃꯗ ꯑꯃꯨꯛ ꯍꯪꯉꯤ, ꯁꯣꯏꯜ ꯇꯦꯁ ꯇꯧꯕꯗ ꯅꯪꯅ ꯂꯨꯄా ꯀꯌా ꯂꯧꯈꯤꯕ? ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯁꯥꯔ, 3.5 ꯃꯤꯂꯤꯌꯟ꯫ ꯗꯤꯒꯕꯤꯖꯦꯅ ꯑꯗꯤꯇ꯭ꯌꯗ, ꯗꯤ.ꯁꯤ. ꯃꯌꯥꯝꯁꯤꯅ ꯅꯪꯒꯤ ꯃꯤꯆꯪꯗ ꯂꯩꯒꯅꯤ ꯈꯟꯕ꯭ꯔꯣ? ꯌꯦꯡꯉꯨ, ꯅꯪꯅ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯇꯧꯍꯟꯅꯤꯡꯉꯤꯕꯗꯣ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯂꯦꯚꯦꯜ ꯑꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯄ꯭ꯔꯖꯥꯅ ꯍꯥꯏꯖꯕ ꯇꯥꯒꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯈꯣꯜꯂꯥꯎꯗꯤ ꯇꯥꯔꯣꯏ꯫ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯃꯗꯨꯗ ꯑꯩꯈꯣꯏ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏ꯫ ꯑꯗꯤꯇ꯭ꯌ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯗꯤꯒꯕꯤꯖꯦꯅ, ꯐꯔꯦ, ꯅꯉꯣꯟꯗ ꯑꯩꯈꯣꯏ ꯁꯣꯏꯈ꯭ꯔꯦ, ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯗꯤ.ꯁꯤ.ꯁꯤꯡ ꯑꯗꯨꯁꯨ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯗꯤꯒꯕꯤꯖꯦꯅ, ꯑꯩꯈꯣꯏ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔ ꯐꯥꯎꯕꯗ ꯅꯪ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯗꯤꯒꯕꯤꯖꯦ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯅꯗꯨꯅ ꯆꯧꯀ꯭ꯔꯤ ꯑꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ, ꯃꯈꯣꯏ ꯑꯩꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯈꯪꯉꯕ꯭ꯔꯥ? ꯅꯪ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫
ꯗꯤꯛ ꯕꯤꯖꯦ ꯍꯥꯏꯕ ꯃꯃꯤꯡꯁꯦ ꯀꯥꯎꯒꯅꯨ ꯐꯔꯦ ꯑꯩ ꯅꯪꯉꯣꯟꯗ ꯆꯥꯟꯁꯦꯁ ꯑꯅꯤ ꯄꯤꯒꯦ ꯅꯪ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯂꯩꯕ ꯄꯨꯂꯤꯁ ꯑꯣꯏꯒꯦꯔꯥ ꯃꯟꯇ꯭ꯔꯤ ꯑꯣꯏꯒꯦꯔꯥ ꯀꯧꯅꯤꯡꯕ ꯀꯧꯖꯧ ꯀꯝꯄ꯭ꯂꯦꯟ ꯇꯧꯖꯧ ꯀꯤꯒꯅꯨ ꯍꯧꯖꯤꯛꯃꯛ ꯀꯣꯜ ꯇꯧꯖꯧ ꯍꯥꯏꯔꯝꯃꯤ ꯑꯗꯤꯇ꯭ꯌ ꯀꯃꯤꯁꯅꯔ ꯑꯣꯐꯤꯁꯇ ꯀꯣꯜ ꯇꯧꯔꯝꯃꯤ ꯀꯃꯤꯁꯅꯔ ꯑꯟꯙꯦꯔꯥ ꯕꯤꯜꯗꯤꯡ ꯅꯤꯡꯈꯥꯏꯗꯨꯅ ꯃꯤꯑꯣꯏ 200ꯒꯤ ꯃꯊꯛꯇ ꯁꯤꯈꯤꯕꯗꯣ ꯗꯤꯛ ꯕꯤꯖꯦꯅ ꯇꯧꯕꯅꯤ ꯀꯃꯤꯁꯅꯔꯗꯨꯅ ꯔꯣꯡ ꯅꯝꯕꯔ ꯍꯥꯏꯔꯒ ꯊꯝꯈ꯭ꯔꯦ ꯑꯟꯙꯦꯔꯥ ꯕꯤꯜꯗꯤꯡꯒꯤ ꯊꯧꯗꯣꯛꯇꯣ ꯗꯤꯛ ꯕꯤꯖꯦꯅ ꯇꯧꯈꯤꯕꯅꯤ ꯃꯗꯨꯒꯤ ꯏꯚꯤꯗꯦꯟꯁ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯂꯩ ꯍꯥꯏꯕꯒ ꯀꯃꯤꯁꯅꯔ ꯑꯗꯨꯅ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯁꯤ ꯄꯕ꯭ꯂꯤꯛꯀꯤ ꯐꯣꯟ ꯅꯝꯕꯔ ꯅꯠꯇꯦ ꯍꯥꯏꯔꯒ ꯊꯝꯈꯤ ꯗꯤꯛ ꯕꯤꯖꯦꯅ ꯃꯈꯥ ꯇꯥꯔꯦ ꯑꯩꯅ ꯑꯣꯐꯤꯁꯔ ꯄꯣꯂꯤꯇꯤꯁꯤꯌꯟ ꯄꯨꯝꯕꯗ ꯁꯦꯜ ꯄꯤꯕꯅꯤ ꯅꯪ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯋꯥꯒꯅꯨ ꯅꯪꯒꯤꯁꯨ ꯑꯩꯅ ꯁꯦꯜ ꯄꯤꯒꯅꯤ ꯌꯦꯡꯉꯨ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯂꯩꯈꯤꯗꯕ ꯄꯨꯝꯕ 2.5 ꯃꯤꯂꯤꯌꯟ ꯂꯣꯏꯅ ꯐꯪꯒꯅꯤ ꯅꯪꯒꯤꯁꯨ ꯑꯩꯅ ꯄꯤꯒꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤꯗꯤ 5 ꯃꯤꯂꯤꯌꯟ ꯑꯣꯏꯅ ꯑꯩꯅ ꯄꯤꯒꯅꯤ ꯗꯤꯁꯤꯁꯤꯡ ꯑꯁꯤꯅ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯅꯪꯒꯤ ꯑꯉꯥꯡꯒꯤꯗꯨꯁꯨ ꯂꯣꯏꯅ ꯂꯤꯔꯦ ꯑꯗꯣ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯁꯣꯏꯕꯁꯤ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯅꯪꯉꯣꯟꯗ 10 ꯃꯤꯂꯤꯌꯟ ꯄꯤꯔꯒꯦ ꯌꯥꯔꯦꯀꯣ ꯅꯪ ꯅꯍꯥꯁꯨ ꯑꯣꯏꯔꯤ ꯅꯨꯄꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯊꯤꯔꯣ ꯑꯉꯥꯡ ꯅꯧꯅ ꯁꯦꯝꯃꯣ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯃꯨꯛ ꯍꯧꯔꯣ ꯍꯥꯏꯔꯛꯏ ꯑꯗꯤꯇ꯭ꯌꯅ ꯃꯨꯟꯅ ꯇꯥꯕ ꯌꯥꯕ ꯇꯥꯔꯒ ꯃꯗꯨꯒꯤ ꯃꯊꯧ ꯀꯔꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯊꯤꯡꯖꯤꯜꯂꯤ ꯑꯣꯟꯊꯣꯛꯄꯒ ꯆꯣꯡꯁꯤꯟꯗꯨꯅ ꯗꯤꯛ ꯕꯤꯖꯦꯒꯤ ꯃꯊꯕꯥꯛꯇ ꯈꯣꯡꯄꯥꯛꯅ ꯀꯥꯎꯁꯤꯜꯂꯤ ꯗꯤꯛ ꯕꯤꯖꯦ ꯄꯥꯏꯔꯒ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯥꯏ ꯇꯦꯕꯜ ꯑꯗꯨ ꯄꯨꯡꯇꯦꯛ ꯇꯦꯛꯏ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯗꯤꯁꯤ ꯃꯌꯥꯝ ꯒꯥꯔꯗꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯃꯇꯣꯝꯇꯅ ꯐꯨꯔꯝꯃꯤ ꯑꯗꯤꯇ꯭ꯌꯅ ꯂꯩꯖꯕ ꯁꯛꯇꯤ ꯄꯨꯊꯣꯛꯇꯨꯅ ꯗꯤꯛ ꯕꯤꯖꯦ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯔꯝꯃꯤ ꯆꯣꯡꯁꯤꯜꯂꯒ ꯀꯥꯎꯊꯩ ꯎꯄꯨꯒꯗꯣ ꯄꯨꯡꯇꯦꯛ ꯇꯦꯛꯏ ꯊꯣꯡ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯒꯥꯔꯗ ꯃꯌꯥꯝ ꯑꯃ ꯆꯦꯟꯁꯤꯜꯂꯛꯏ ꯒꯥꯔꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯈꯣꯡꯐꯝ ꯌꯦꯡꯗꯨꯅ ꯃꯊꯪ ꯃꯊꯪ ꯐꯨꯔꯝꯃꯤ ꯑꯃꯠꯇ ꯍꯧꯒꯠꯄ ꯉꯝꯈꯤꯗ꯭ꯔꯦ ꯗꯤꯛ ꯕꯤꯖꯦ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯔꯝꯃꯤ ꯃꯍꯥꯛ ꯑꯗꯤꯇ꯭ꯌꯅ ꯕꯤꯜꯗꯤꯡ ꯑꯗꯨꯗꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯐꯥꯎꯕ ꯂꯪꯊꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯜꯂꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯗꯒꯤ ꯀꯟꯕꯤꯔꯝꯈꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯗꯤꯛ ꯕꯤꯖꯦꯅ ꯑꯗꯤꯇ꯭ꯌꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯁꯤꯡꯖꯪꯅ ꯊꯣꯝꯂꯛꯈꯤ ꯑꯗꯤꯇ꯭य ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯏ ꯃꯗꯨꯗ ꯗꯤꯛ ꯕꯤꯖꯦꯅ ꯑꯗꯤꯇ꯭ꯌꯕꯨ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯁꯣꯝꯗꯅ ꯅ꯭ꯌꯨꯁꯄꯦꯄꯔ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡꯗ ꯀꯔꯞꯇꯦꯗ ꯑꯣꯏꯕ BMC ꯑꯣꯐꯤꯁꯔ ꯑꯃꯕꯨ ꯒꯕꯔꯅ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯩꯕꯥꯛ ꯄꯨꯝꯕ ꯅꯤꯜꯂꯝꯃꯤ ꯒꯕꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯦꯝꯕꯔꯁꯤꯡ ꯀꯔꯞꯇꯦꯗ ꯑꯣꯏꯕ ꯑꯣꯐꯤꯁꯔꯁꯤꯡꯒꯤ ꯂꯤꯁ ꯑꯗꯣ ꯁꯦꯝꯃꯤ ꯃꯈꯣꯏ ꯀꯥ ꯑꯃꯗ ꯄꯨꯟꯅ ꯋꯥꯔꯤ ꯇꯥꯟꯅꯔꯤ ꯃꯦꯝꯕꯔ ꯑꯃꯅ ꯒꯕꯔꯗ ꯄꯥꯎ ꯇꯝꯂꯝꯃꯤ ꯄꯥꯎ ꯑꯅꯧꯕ ꯑꯃ ꯂꯩꯔꯦ ꯁꯔ ꯁꯦꯟꯇꯔꯗꯒꯤ ꯒꯕꯔꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯅꯕ CBI ꯑꯃ ꯊꯥꯔꯛꯈ꯭ꯔꯦ CBI ꯑꯣꯐꯤꯁꯔ ꯑꯗꯨ ꯀꯨꯜꯗꯤꯞ ꯄꯥꯋꯥ ꯀꯧꯏ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯃꯤ ꯑꯃꯅꯤꯁꯨ ꯍꯥꯏꯔꯝꯈꯤ CBI ꯑꯣꯐꯤꯁꯔ ꯑꯗꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯐꯛꯂꯥꯡꯗ ꯒꯕꯔꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯗꯣꯛ ꯃꯍꯥꯛꯀ ꯃꯔꯤ ꯂꯩꯅꯕ ꯃꯤꯁꯤꯡꯒꯤ ꯂꯤꯁ ꯊꯦꯠꯇꯣꯛꯄ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯒꯕꯔ ꯍꯥꯏꯕ ꯃꯤꯁꯤ ꯀꯅꯥꯅꯤ ꯃꯍꯥꯛꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯄꯣꯞꯇ DCꯁꯤꯡꯕꯨ ꯀꯤꯗꯅꯦꯞ ꯇꯧꯏ ꯑꯗꯨꯒ ꯍꯥꯠꯇꯣꯛꯂꯒ ꯃꯌꯥꯝ ꯎꯕ ꯖꯒꯥꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯊꯝꯃꯤ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯅ BMC ꯑꯣꯐꯤꯁꯔ ꯑꯃꯃꯨꯛ ꯏꯟꯀꯝ ꯇꯦꯛꯁ ꯑꯣꯐꯤꯁꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯈꯥꯗ ꯂꯩꯕ ꯑꯣꯐꯤꯁꯔꯁꯤꯡ ꯍꯥꯠꯄ ꯂꯦꯞꯇ꯭ꯔꯤ ꯊꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯅ ꯁꯔ ꯒꯕꯔꯁꯦ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯅꯤ ꯌꯥꯝꯅꯁꯨ ꯀꯣꯛ ꯂꯩꯕ ꯃꯤꯅꯤ ꯋꯥ ꯑꯗꯣ ꯇꯥꯕꯗ ꯁꯥꯎꯔꯛꯇꯨꯅ CBI ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯗ ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯏ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯁꯔ ꯑꯩꯒꯤ ꯃꯤꯡ ꯕꯤꯁ꯭ꯋꯥꯁ ꯁꯥꯋꯟ ꯀꯧꯏ CBI ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯃꯤꯁꯇꯔ ꯁꯥꯋꯟ ꯅꯈꯣꯏꯅ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯁꯤ ꯀꯃꯟ ꯄꯤꯄꯜ ꯑꯃꯅ ꯈꯨꯝꯂꯛꯄ ꯑꯟꯁꯔ ꯃꯥꯜꯂꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯅ ꯑꯁꯨꯝꯅ ꯈꯨꯝꯒꯗꯧꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯊꯤꯅ ꯉꯥꯡꯏ CBI ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯅꯈꯣꯏꯅ ꯄ꯭ꯔꯣꯃꯣꯁꯟ ꯃꯦꯗꯜ ꯐꯪꯒꯗꯧꯔꯤꯕꯁꯦ ꯅꯈꯣꯏꯒꯤ ꯍꯣꯠꯅꯖꯃꯟꯅ ꯐꯪꯒꯗꯧꯔꯤꯕꯅꯤ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯐꯒꯗꯧꯕ ꯅꯠꯇꯦ ꯒꯕꯔꯒꯤ ꯗꯤꯇꯦꯜꯁ ꯃꯔꯤ ꯃꯈꯣꯡ ꯄꯨꯝꯕ ꯄꯨꯊꯣꯛꯎ ꯍꯥꯏꯅ ꯊꯧꯗꯥꯔꯤ ꯃꯇꯥꯡ ꯑꯗꯨꯗ ꯀꯟꯁꯇꯦꯕꯜ ꯑꯃꯅ ꯄꯥꯈꯠꯇꯅ ꯒꯕꯔꯅ ꯐꯣꯡꯕ ꯗꯤꯛꯁ ꯑꯅꯧꯕꯗꯣ ꯄꯨꯗꯨꯅ ꯂꯥꯛꯏ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯒꯕꯔꯅ ꯍꯥꯏꯔꯤ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯑꯩꯕꯨ ꯃꯤꯁ ꯇꯧꯕ꯭ꯔꯣ ꯀꯔꯞꯁꯟꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯂꯥꯏꯔꯕꯒꯤ ꯃꯁꯤꯡ ꯂꯩꯕꯥꯛꯁꯤꯗ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ ꯄꯩꯁꯥꯗ ꯒꯥꯟꯙꯤꯒꯤ ꯁꯛꯇꯝ ꯈꯛꯇꯅꯤ ꯌꯥꯎꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯆꯩꯁꯨꯗꯤ ꯌꯥꯎꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯀꯔꯞꯇꯦꯗ ꯑꯣꯏꯔꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯤ ꯍꯥꯠꯅꯅꯕꯒꯤ ꯂꯤꯁ ꯂꯩ ꯌꯦꯡꯂꯁꯤ ꯍꯟꯗꯛꯀꯤ ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯅꯥ ꯁꯤꯕꯅꯣ ꯍꯥꯏꯕꯗꯨ ꯄꯨꯂꯤꯁ ꯑꯃꯅ ꯁꯔ ꯗꯤꯛꯁ ꯑꯁꯤꯒꯤ ꯀ꯭ꯂꯨ ꯀꯔꯝꯅ ꯊꯤꯒꯠꯀꯅꯤ CBI ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯃꯈꯣꯏꯅ ꯐꯣꯡꯅ ꯆꯦꯂꯦꯟꯖ ꯇꯧꯕꯅꯤ ꯃꯇꯧ ꯀꯔꯝꯅ ꯃꯤꯌꯥꯝꯅ ꯌꯥꯔꯤꯕ ꯒꯕꯔꯕꯨ ꯐꯣꯡꯅ ꯐꯥꯒꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯗ ꯄꯨꯂꯤꯁ ꯐꯣꯔꯁꯀꯤ ꯃꯇꯤꯛ ꯆꯥꯅ ꯂꯩꯇꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ
ꯀꯔꯞꯇꯦꯗ ꯑꯣꯐꯤꯁꯔꯁꯤꯡ ꯑꯁꯤꯒ ꯌꯦꯡꯅꯔꯨꯕꯗ ꯀꯔꯝꯕ ꯗꯤꯄꯥꯔꯠꯃꯦꯟꯅ ꯃꯈꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯈꯪꯗꯦ꯫ ꯒꯚꯔꯟꯃꯦꯟꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯈꯔ ꯂꯥꯛꯇꯨꯅ ꯅꯈꯣꯏꯕꯨ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯉꯥꯛꯄꯤ ꯁꯦꯟꯅꯕꯤꯒꯅꯤ ꯍꯥꯏꯔꯤꯉꯩ ꯀꯟꯁꯇꯦꯕꯜ ꯄꯨꯂꯤꯁ ꯑꯃꯅ ꯄꯨꯂꯤꯁ ꯍꯦꯗ ꯀ꯭ꯋꯥꯔꯇꯔꯗꯒꯤ ꯄꯥꯎ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯒꯕꯔꯅ ꯄꯨꯅꯦꯒꯤ ACP ꯁꯨ ꯁꯟꯗꯦꯕꯨ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯁꯨ ꯁ꯭ꯇꯦꯁꯟꯗ ꯃꯁꯥꯒꯤ ꯁꯦꯐꯇꯤꯒꯤꯗꯃꯛ ꯂꯥꯛꯅꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯇꯝꯕ ꯑꯗꯨꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯑꯗꯨꯅ ꯐꯥꯎꯕ ꯅꯣꯛꯁꯤꯟꯕꯤꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯄꯨꯝꯕ ꯑꯦꯂꯔꯠ ꯑꯣꯏꯅ ꯂꯩꯅꯈ꯭ꯔꯦ꯫ ꯀꯔꯞꯁꯟ ꯇꯧꯕ ꯂꯤꯁꯇ ꯌꯥꯎꯕ ꯄꯨꯂꯤꯁ ꯐꯥꯎꯕ ꯃꯊꯪ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯋꯥꯏ ꯆꯥꯏꯔꯦ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ 7 ꯁꯨꯔꯦ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕꯁꯤ꯫ ꯃꯗꯨ ꯇꯥꯕꯗ CBI ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯀꯔꯞꯇꯦꯗ ꯑꯣꯏꯕ ꯑꯇꯣꯞꯄꯁꯤꯡ ꯑꯗꯨꯗ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯒꯤ ꯆꯟꯗ꯭ꯔꯀꯥꯟ ꯒꯧꯔꯤ ꯀꯧꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯅꯅꯕ ꯄꯥꯎ ꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯀꯥꯟ ꯒꯧꯔꯤ ꯌꯥꯝꯅ ꯏꯒꯣ ꯋꯥꯡꯕ ꯃꯤ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯅꯤ꯫ ꯄꯥꯎ ꯑꯗꯨ ꯄꯤꯔꯛꯂ ꯐꯥꯎꯕ ꯊꯑꯣꯏ ꯋꯥꯑꯣꯏꯗꯦ꯫ ꯁ꯭ꯇꯦꯁꯟꯗꯒꯤ ꯃꯊꯪꯒꯤ ꯇꯥꯔꯒꯦꯠ ꯑꯁꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔ ꯐꯥꯎꯕ ꯆꯟꯗ꯭ꯔꯀꯥꯟ ꯒꯧꯔꯤꯅ "ꯑꯩ ꯆꯟꯗ꯭ꯔꯀꯥꯟ ꯒꯧꯔꯤꯅꯤ, ꯑꯩꯕꯨ ꯐꯥꯕ ꯂꯥꯛꯄ ꯃꯤ ꯍꯤꯡꯅ ꯐꯪꯉꯣꯏ" ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯒꯕꯔ ꯆꯟꯗ꯭ꯔꯀꯥꯟ ꯒꯧꯔꯤꯕꯨ ꯀꯤꯗꯅꯦꯞ ꯇꯧꯔꯝꯈꯤ꯫ ꯂꯝꯕꯤꯗ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ ꯑꯆꯠꯄ ꯒꯥꯔꯤ ꯄꯨꯝꯕꯗ ꯆꯦꯛ ꯇꯧꯏ꯫ ꯃꯗꯨꯗ ꯑꯗꯤꯇ꯭ꯌ ꯗ꯭ꯔꯦꯁꯇ ꯄꯨꯂꯤꯁꯀꯤ ꯗ꯭ꯔꯦꯁꯇ ꯂꯥꯛꯄꯗꯨꯗ ꯁꯨꯇꯤ ꯂꯝꯕꯤꯗ ꯎꯔꯝꯈꯤ꯫ ꯁꯨꯇꯤ ꯑꯗꯤꯇ꯭ꯌꯒꯤ ꯈꯣꯡꯒꯨꯜ ꯇꯨꯃꯤꯟꯅ ꯂꯤꯔꯝꯈꯤ꯫ ꯁꯣꯝꯗꯅ ꯆꯟꯗ꯭ꯔꯀꯥꯟ ꯒꯧꯔꯤ ꯐꯥꯈꯤꯕꯒꯤ ꯄꯥꯎ ꯌꯧꯔꯛꯏ꯫ ꯀ꯭ꯔꯤꯃꯦꯇꯣꯔꯤꯌꯝ ꯑꯃꯗ ꯆꯟꯗ꯭ꯔꯀꯥꯟ ꯒꯧꯔꯤ ꯒꯕꯔ ꯑꯃꯗꯤ ꯒꯕꯔꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯅ ꯐꯥꯔꯒ ꯂꯩꯕ ꯑꯗꯨ ꯁꯨꯇꯤꯅ ꯇꯨꯃꯤꯟꯅ ꯎꯔꯝꯈꯤ꯫ ꯃꯍꯥꯛꯄꯨ ꯉꯛꯂꯝꯈꯤ꯫ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤꯉꯩ ꯁꯨꯇꯤꯕꯨꯁꯨ ꯒꯕꯔꯒꯤ ꯀꯥꯡꯕꯨꯅ ꯐꯥꯗꯨꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯁꯨꯇꯤꯅ "ꯑꯗꯤ ꯅꯪ ꯄꯨꯂꯤꯁ ꯀꯤꯗꯅꯦꯞ ꯇꯧꯔꯤꯕꯁꯤ ꯀꯩꯒꯤꯅꯣ? ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯅꯍꯥꯛ ꯀꯅꯥꯅꯣ?" ꯍꯪꯉꯤ꯫ ꯑꯗꯤꯇ꯭ꯌꯅ "ꯑꯩꯍꯥꯛ ꯒꯕꯔꯅꯤ"꯫ ꯃꯗꯨ ꯇꯥꯕꯗ ꯁꯨꯇꯤꯁꯨ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯄꯥꯁꯀꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯁꯨꯇꯤꯗ ꯂꯤꯔꯝꯈꯤ꯫ ꯗꯤꯒꯕꯤꯖꯦꯅ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯍꯨꯟꯗꯣꯛꯂꯝꯂꯕ ꯇꯨꯡꯗ ꯂꯝꯕꯤꯗꯒꯤ ꯁ꯭ꯇꯗꯤ ꯇꯨꯔ ꯍꯜꯂꯛꯄ ꯀꯣꯂꯦꯖ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯔꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯅꯍꯥ ꯑꯣꯏꯕꯁꯤꯡꯒꯤ ꯁꯛꯇꯤ ꯈꯪꯂꯝꯃꯤ꯫ ꯃꯔꯩꯕꯥꯛ ꯅꯤꯡꯕꯒꯤ ꯏꯇꯅ ꯆꯦꯜꯂꯕ ꯅꯍꯥ ꯑꯣꯏꯕꯁꯤꯡꯅꯤ ꯄꯨꯝꯅꯃꯛ꯫ ꯁ꯭ꯋꯥꯃꯤ ꯕꯤꯕꯦꯀꯥꯅꯟꯗꯅ ꯍꯥꯏꯔꯝꯃꯤ, "ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯊꯧꯅꯥ ꯂꯩꯕ ꯅꯍꯥ 100 ꯈꯛ ꯄꯤꯔꯤ꯫ ꯑꯩꯍꯥꯛ ꯂꯩꯕꯥꯛ ꯑꯁꯦ ꯑꯐꯕ ꯆꯪ ꯊꯣꯛꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯒꯦ" ꯍꯥꯏꯅ꯫ ꯃꯗꯨꯒꯤ ꯁ꯭ꯋꯥꯃꯤ ꯕꯤꯕꯦꯀꯥꯅꯟꯗꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯑꯩꯍꯥꯛꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯨꯇꯤꯁꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯁꯥꯅ ꯌꯥꯖꯈꯤ꯫ ꯆꯟꯗ꯭ꯔꯀꯥꯟ ꯒꯧꯔꯤꯒꯤ ꯃꯆꯥꯅꯨꯄꯥ ꯒꯣꯕꯤꯟ ꯑꯗꯨꯁꯨ ꯒꯕꯔꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯗ ꯌꯥꯎꯏ꯫ ꯃꯇꯥꯡ ꯑꯗꯨꯗ ꯒꯣꯕꯤꯟ ꯒꯕꯔꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ FB, ꯇ꯭ꯋꯤꯇꯔ, ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯝꯈꯤ꯫ ꯒꯕꯔ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯗ ꯒꯣꯕꯤꯟꯅ "ꯀꯩꯗꯧꯔꯒꯦ ꯁꯔ? ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯤ" ꯍꯪꯈꯤ꯫ ꯒꯕꯔꯅ "ꯀꯔꯞꯇꯦꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯐꯥꯕꯗ ꯅꯣꯏꯒꯤ ꯄꯄꯥꯁꯨ ꯌꯥꯎꯔꯦ꯫ ꯀꯩꯗꯧꯁꯤꯒꯦ ꯑꯩꯈꯣꯏ?" ꯍꯥꯏꯔꯛꯂꯝꯈꯤ꯫ ꯒꯣꯕꯤꯟ ꯊꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯑꯗꯨꯕꯨ "ꯀꯩꯗꯧꯔꯨꯅꯤ ꯁꯔ, ꯑꯩꯈꯣꯏꯅ ꯍꯥꯠꯈꯤꯕ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯒꯤꯁꯨ ꯃꯆꯥ ꯂꯣꯏꯅ ꯂꯩꯔꯝꯒꯅꯤ" ꯈꯨꯝꯂꯛꯏ꯫ ꯃꯗꯨ ꯇꯥꯕꯗ ꯒꯕꯔ ꯒꯣꯕꯤꯟꯗ ꯀꯣꯟꯅ ꯊꯦꯝꯈꯤ ꯑꯃꯗꯤ ꯀꯞꯃꯤꯟꯅꯩ꯫ ꯒꯣꯕꯤꯟꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯁꯨꯇꯤꯁꯨ ꯉꯛꯂꯝꯈꯤ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯅ CBI ꯑꯣꯐꯤꯁꯔ ꯑꯗꯨꯅ "ꯒꯕꯔ, ꯒꯕꯔ, ꯒꯕꯔ" ꯇꯨꯝꯕꯗ ꯐꯥꯎ ꯅꯥꯀꯣꯡꯁꯤꯗ ꯒꯕꯔꯒꯤ ꯈꯣꯟꯖꯦꯜ ꯇꯃꯛ ꯉꯥꯏꯔꯤ꯫ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯗ "ꯅꯈꯣꯏꯗꯤ ꯐꯥꯎꯗꯕꯔꯣ? ꯇꯨꯝꯕ ꯌꯥꯔꯤꯕꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕ?" ꯍꯪꯉꯤ꯫ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯀꯟꯁꯇꯦꯕꯜ ꯁꯥꯗꯨꯔꯥꯝ "ꯁꯔ, ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯈꯨꯠ ꯁꯣꯛꯅꯕ ꯅꯠꯇꯦ, ꯕꯨꯙꯤ ꯂꯧꯁꯤꯡꯅ ꯊꯦꯡꯅꯕ ꯂꯥꯟꯅꯤ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯅ "ꯍꯦ, ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ"꯫ CBI ꯑꯣꯐꯤꯁꯔ ꯑꯗꯨꯗ "ꯁꯔ, ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯖꯦꯝꯁ ꯕꯣꯟꯗꯅꯤ, ꯇꯥꯔꯨꯅꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯅ ꯑꯃꯨꯛ "ꯅꯪ ꯀꯥꯁꯤꯗꯒꯤ ꯃꯄꯥꯜ ꯊꯣꯛꯈ꯭ꯔꯣ" ꯍꯥꯏꯅ ꯁꯥꯗꯨꯔꯥꯝꯗ ꯂꯥꯎꯔꯛꯏ꯫ ꯃꯗꯨꯗ ꯁꯥꯗꯨꯔꯥꯝꯅ "ꯑꯩ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯒꯦ, ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯒꯗꯣꯏ ꯁꯔꯨꯛ" ꯍꯥꯏꯅ ꯁꯥꯎꯅꯔꯛꯏ꯫ ꯑꯗꯨꯒ CBI ꯑꯣꯐꯤꯁꯔ ꯑꯗꯨꯗ ꯁꯥꯗꯨꯔꯥꯝꯅ "ꯁꯔ, ꯒꯕꯔꯁꯤ ꯃꯤꯁꯟ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯂꯛꯄꯅꯤ"꯫ ꯃꯗꯨꯗꯒꯤ CBI ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯅꯍꯥꯛꯅ ꯑꯈꯪꯕꯈꯩ ꯍꯥꯏꯔꯛꯅꯕ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯔꯗ ꯁꯦꯜ ꯆꯥꯗꯕ ꯃꯤꯁꯤꯡꯒꯤ ꯂꯤꯁ꯭ꯠ ꯄꯨꯊꯣꯔꯛꯏ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯅꯦꯁꯅꯦꯜ ꯀꯣꯂꯦꯖꯀꯤ ꯁꯥꯇ꯭ꯔ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯨꯁꯨ ꯂꯤꯁ꯭ꯠ ꯑꯗꯨꯗ ꯎꯠꯂꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯀꯦꯁ ꯑꯗꯨꯒꯤ 90%ꯗꯤ ꯁꯥꯗꯨꯔꯥꯝꯅ ꯁꯣꯜꯕ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯍꯟꯗꯨꯅ
ꯄ꯭ꯂꯥꯟ ꯃꯊꯪ ꯇꯧꯈꯤ꯫ ꯅꯍꯥꯟꯈꯩ ꯀꯔꯤꯒꯤ ꯍꯥꯏꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯑꯣꯐꯤꯁꯔ CBI ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯁꯥꯗꯨꯔꯥꯝꯗ ꯍꯪꯉꯤ꯫ ꯁꯥꯗꯨꯔꯥꯝꯅ ꯁꯥꯔ ꯑꯩꯗꯤ ꯗ꯭ꯔꯥꯏꯚꯔ ꯃꯆꯥ ꯑꯃꯅꯤ, ꯑꯩꯒꯤ ꯋꯥ ꯀꯅꯥꯅꯕꯨ ꯇꯥꯕꯤꯒꯅꯤ ꯈꯨꯝꯂꯛꯏ꯫ ꯅꯦꯁꯅꯦꯜ ꯀꯣꯂꯦꯖꯇ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃ ꯊꯣꯝꯖꯤꯜꯂꯤ, ꯑꯃꯠꯇ ꯆꯪꯕ ꯌꯥꯗꯦ, ꯔꯨꯜ ꯑꯃ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯪꯍꯟꯈꯤꯗꯦ ꯑꯃꯠꯇ꯫ ꯆꯦꯟꯅꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗꯒꯤ, ꯀꯣꯐꯤ ꯁꯣꯞꯇꯒꯤ, ꯊꯕꯛ ꯇꯧꯐꯝꯁꯤꯡꯗꯒꯤ ꯐꯒꯠꯂꯝꯈꯤ꯫ ꯁꯣꯝꯗꯅ ꯄꯇꯦꯜꯒꯤ ꯊꯕꯛꯁꯤꯡ ꯑꯗꯣ ꯄꯩꯁꯥ ꯄꯤꯔꯒ ꯇꯧꯕ ꯉꯝꯂꯛꯇ꯭ꯔꯦ ꯒꯕꯔ ꯀꯤꯕꯗꯒꯤ꯫ ꯄꯇꯦꯜꯅ ꯁꯦꯜ ꯂꯧ ꯌꯥꯗꯕꯁꯤꯡ ꯑꯗꯣ ꯕꯤꯜꯗꯤꯡꯗꯒꯤ ꯂꯪꯊꯗꯨꯅ ꯍꯥꯠꯂꯤ꯫ ꯁꯦꯜ ꯂꯧꯔꯒꯅ ꯒꯕꯔꯅ, ꯁꯦಲ್ ꯂꯧꯗ꯭ꯔꯒꯅ ꯄꯇꯦꯜꯅ, ꯑꯗꯨꯕꯨ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯣ ꯅꯝꯗꯅ ꯁꯦꯜ ꯄꯤꯗꯨꯅ ꯄꯇꯦꯜꯅ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ CBI ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯒꯕꯔ ꯀꯔꯝꯅ ꯐꯥꯒꯅꯤ ꯍꯪꯉꯤ꯫ ꯀꯅꯥ ꯑꯃꯠꯇ ꯈꯨꯝꯕ ꯉꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯟꯁꯇꯦꯕꯜ ꯁꯥꯗꯨꯔꯥꯝꯅ ꯁꯥꯔ ꯑꯩ ꯍꯥꯏꯖꯕ ꯌꯥꯒꯗ꯭ꯔꯥ ꯍꯪꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯒꯕꯔꯗꯧꯅ ꯋꯥꯈꯜ ꯈꯟꯕ ꯇꯥꯏ꯫ CBI ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯈꯟꯒꯗꯧꯔꯤꯕ? ꯁꯥꯗꯨꯔꯥꯝꯅ ꯁꯥꯔ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯄꯇꯤꯜꯅ ꯁꯦꯜ ꯂꯧ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯑꯣꯐꯤꯁꯔ ꯑꯃ ꯍꯥꯠꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯣꯐꯤꯁꯔ ꯑꯃꯅ ꯃꯗꯨꯒꯤ ꯄ꯭ꯔꯨꯐ ꯂꯩꯕ꯭ꯔꯣ ꯍꯪꯉꯤ꯫ ꯁꯥꯗꯨꯔꯥꯝꯅ ꯄ꯭ꯔꯨꯐ ꯂꯩꯇꯦ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ, ꯃꯔꯝ ꯑꯗꯨꯅ ꯗꯤꯒꯕꯤꯖꯦ ꯄꯇꯤꯜ ꯍꯧꯖꯤꯛ ꯒꯕꯔꯅ ꯍꯥꯠꯀꯗꯕꯒꯤ ꯂꯨꯃꯝꯈꯤꯅꯤ, ꯑꯗꯨꯅ ꯒꯕꯔ ꯐꯥꯒꯦ ꯍꯥꯏꯔꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯗꯤꯒꯕꯤꯖꯦ ꯄꯇꯤꯜꯕꯨ ꯁꯦꯟꯅꯕꯃꯊꯧ ꯇꯥꯏ ꯍꯥꯏꯔꯝꯃꯤ꯫ CBI ꯑꯣꯐꯤꯁꯔ ꯑꯗꯨꯁꯨ ꯌꯥꯗꯨꯅ ꯗꯤꯒꯕꯤꯖꯦ ꯄꯇꯤꯜ ꯁꯦꯟꯅꯅꯕ ꯊꯧꯔꯥꯡ ꯂꯝꯈꯤ꯫ ꯗꯤꯒꯕꯤꯖꯦꯒꯤ ꯕꯥꯔꯊꯗꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯏꯟꯚꯥꯏꯇꯤꯁ ꯄꯨꯝꯅꯃꯛ ꯗꯤꯒꯕꯤꯖꯦ ꯃꯁꯛ ꯌꯦꯛꯄ ꯃꯥꯛꯁ ꯎꯠꯂꯝꯃꯤ꯫ ꯗꯤꯒꯕꯤꯖꯦ ꯀꯦꯛ ꯀꯛꯅꯅꯕ ꯁ꯭ꯇꯦꯖꯇ ꯊꯣꯛꯂꯛꯏ꯫ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯗꯤꯒꯕꯤꯖꯦꯒꯤ ꯃꯤꯡ ꯂꯥꯎꯗꯨꯅ ꯈꯨꯠ ꯊꯥꯡꯒꯠꯂꯤ꯫ ꯄꯨꯂꯤꯁꯁꯤꯡꯁꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯒꯕꯔꯅ ꯕ꯭ꯂꯦꯡ ꯐꯥꯌꯔ ꯇꯧꯔꯝꯃꯤ꯫ ꯃꯌꯥꯝ ꯀꯣꯏꯆꯦꯟ ꯆꯦꯟꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯒꯕꯔꯅ ꯗꯤꯒꯕꯤꯖꯦ ꯄꯇꯤꯜ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯁꯤꯡ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯗꯤꯒꯕꯤꯖꯦ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯁꯨꯇꯤ ꯖꯖ ꯑꯃ ꯄꯨꯔꯛꯇꯨꯅ ꯒꯕꯔꯒ ꯆꯦꯟꯅꯅ ꯐꯥꯈꯤꯕꯁꯤꯡ ꯑꯗꯣ ꯎꯅꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯐꯥꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯎꯅꯍꯜꯂꯝꯃꯤ ꯂꯣꯀꯞ ꯑꯗꯨꯗ꯫ ꯁꯣꯝꯗꯅ ꯒꯕꯔꯅ ꯗꯤꯒꯕꯤꯖꯦ ꯄꯇꯤꯜ ꯐꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯒꯕꯔꯅ ꯃꯉꯣꯟꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯄꯇꯤꯜꯗ ꯆꯥꯟꯁ 5 ꯄꯤꯔꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯐꯣꯟ ꯄꯥꯏꯗꯨꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯀꯣꯜ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯔꯒ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯐꯣꯟ ꯃꯊꯪ ꯇꯧꯕꯗ ꯄꯥꯏꯔꯛꯇ꯭ꯔꯤ꯫ ꯒꯕꯔꯅ ꯍꯧꯖꯤꯛꯇꯤ ꯅꯉꯣꯟꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯆꯥꯎꯔꯦ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯍꯥꯏꯔꯨꯕꯗꯒꯤ ꯗꯤꯒꯕꯤꯖꯦ ꯑꯃꯗꯤ ꯑꯗꯤꯇ꯭ꯌ ꯈꯟꯅꯔꯛꯈꯤ꯫ ꯗꯤꯒꯕꯤꯖꯦ ꯌꯨꯝ ꯑꯗꯨꯗꯒꯤ ꯄꯥꯏꯔꯒ ꯂꯪꯊꯔꯛꯏ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯗꯤꯇ꯭ꯌꯅ ꯌꯣꯠꯆꯥꯎ ꯑꯃꯅ ꯗꯤꯒꯕꯤꯖꯦꯒꯤ ꯃꯀꯣꯛꯇ ꯊꯣꯝꯂꯝꯃꯤ꯫ ꯃꯗꯨꯅ ꯗꯤꯒꯕꯤꯖꯦꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯈꯤ꯫ ꯗꯤꯒꯕꯤꯖꯦ ꯍꯥꯠꯂꯕ ꯇꯨꯡꯗ ꯑꯗꯤꯇ꯭ꯌ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯔꯦꯟꯗꯔ ꯇꯧꯕ ꯂꯥꯛꯈꯤ꯫ ꯃꯍꯥꯛ ꯂꯥꯛꯂꯦ ꯇꯥꯕꯗ ꯄꯨꯂꯤꯁ ꯄꯨꯝꯕ ꯑꯣꯝꯁꯤꯟꯗꯨꯅ ꯌꯦꯡꯈꯤ꯫ CBI ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯁꯛꯇꯥꯛꯏ, ꯑꯩ ꯀꯨꯜꯗꯤꯞ ꯄꯋꯥꯔ꯫ ꯒꯕꯔꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩ ꯒꯕꯔꯅꯤ, ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯤꯇ꯭ꯌ ꯅꯦꯁꯅꯦꯜ ꯀꯣꯂꯦꯖꯇꯒꯤ ꯍꯥꯏꯔꯛꯂꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯏ, ꯀꯔꯞꯇꯦꯗ ꯑꯣꯐꯤꯁꯔ ꯍꯥꯠꯈꯤꯕ ꯗꯤꯒꯕꯤꯖꯦ ꯄꯇꯤꯜ ꯍꯥꯠꯈꯤꯕꯒꯤ ꯏꯔꯥꯜ ꯑꯩꯒꯤꯅꯤ, ꯐꯥꯖꯤꯜꯂꯤꯕꯁꯤꯡ ꯑꯗꯣ ꯊꯥꯗꯣꯛꯄꯤꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ, ꯃꯦꯗꯤꯌꯥ ꯑꯇꯣꯞꯄ ꯒꯕꯔꯕꯨ ꯊꯥꯗꯣꯛꯅꯕ ꯑꯃꯗꯤ ꯂꯝꯕꯤꯗ ꯁꯥꯇ꯭ꯔꯒꯤ ꯁꯪꯁꯊꯥꯟ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯅꯔꯤ꯫ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯀꯦꯟꯗꯜ ꯄꯥꯏꯔꯗꯨꯅ ꯔꯦꯂꯤ ꯆꯠꯅꯔꯤ ꯒꯕꯔꯕꯨ ꯊꯥꯗꯣꯛꯅꯅꯕ꯫ ꯒꯕꯔꯕꯨ ꯀꯣꯔꯠꯇ ꯐꯥꯁꯤ ꯇꯧꯅꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯒꯕꯔꯕꯨ CBI ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯂꯝꯕꯤꯗ ꯌꯥꯝꯈ꯭ꯔꯕ ꯃꯤꯁꯤꯡꯅ ꯊꯣꯝꯖꯤꯜꯂꯤ꯫ ꯒꯕꯔ ꯄꯨꯔꯤꯕ ꯒꯥꯔꯤ ꯑꯗꯣ ꯆꯠꯄ ꯌꯥꯈꯤꯗ꯭ꯔꯦ꯫ ꯂꯝꯕꯤ ꯑꯗꯨ ꯊꯥꯗꯣꯛꯅꯅꯕ CBI ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯒꯕꯔꯗ ꯋꯥ ꯈꯔ ꯍꯥꯏꯅꯅꯕ ꯈꯪꯍꯜꯂꯤ꯫ ꯚꯦꯟ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯒꯕꯔꯅ ꯑꯦꯇꯦꯟꯗꯦꯟꯁ ꯂꯧꯁꯤꯔꯣ ꯐꯥꯒꯤ ꯇꯧꯏ꯫ ꯌꯥꯝꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯈꯣꯜꯂꯥꯎꯁꯨ ꯀꯟꯈ꯭ꯔꯦ꯫ ꯌꯦꯁ ꯁꯥꯔ ꯍꯥꯏꯅ ꯈꯨꯝꯃꯛꯏ꯫ ꯁꯥꯇ꯭ꯔ ꯑꯃꯅ ꯍꯥꯏꯔꯛꯏ, ꯁꯥꯔ ꯅꯪ ꯀꯩꯁꯨ ꯇꯧꯕ ꯌꯥꯔꯣꯏ, ꯑꯩꯈꯣꯏ ꯄ꯭ꯔꯁꯤꯗꯦꯟ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ꯫ ꯒꯕꯔꯅ ꯑꯩ ꯑꯔꯥꯟꯕ ꯃꯤ ꯉꯥꯛꯄꯤꯗꯦ, ꯃꯔꯝ ꯑꯗꯨꯅ ꯑꯩ ꯀꯔꯤꯒꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯒꯅꯤ꯫ ꯁꯥꯇ꯭ꯔ ꯑꯃꯅ ꯁꯥꯔ ꯅꯪꯗꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯅꯠꯇꯦ, ꯁꯥꯔꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯌꯥꯝꯅ ꯑꯆꯨꯝꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯤꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯁꯤꯇꯤ ꯑꯁꯤ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯃꯌꯥꯝꯅ ꯊꯨꯒꯥꯏꯒꯅꯤ꯫ ꯁꯥꯔ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯒꯤ ꯁꯛꯇꯤ ꯎꯠꯀꯅꯤ, ꯃꯈꯣꯏꯗ ꯁ꯭ꯇꯨꯗꯦꯟꯠ ꯄꯥꯋꯔ ꯍꯥꯏꯗꯨꯅ ꯂꯥꯎꯏ꯫ ꯁꯤꯇꯤ ꯑꯗꯨ ꯄꯨꯡꯅꯤꯡ꯫ ꯒꯕꯔꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯣꯏꯅ ꯈꯪꯉꯤꯗꯨꯅꯤ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛ ꯒꯚꯔꯟꯃꯦꯟꯠ ꯊꯕꯛ ꯇꯧꯔꯤ, ꯑꯗꯨꯕꯨ ꯒꯚꯔꯟꯃꯦꯟꯠ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯗꯤ ꯁꯥꯇ꯭ꯔ ꯉꯥꯛꯇ ꯑꯣꯏꯔꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯈꯜꯂꯨ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯄꯨꯁꯤꯒꯦ ꯍꯥꯏꯕꯗꯣ, ꯃꯔꯝꯗꯤ ꯅꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯑꯁꯤꯒꯤ ꯐ꯭ꯌꯨꯆꯔꯅꯤ꯫ ꯌꯨꯊ ꯄꯥꯋꯔ ꯑꯁꯤꯅ
ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯅꯨ ꯑꯩ ꯁꯤꯒꯅꯤ ꯈꯪꯅ ꯈꯪꯅ ꯃꯤ ꯍꯥꯠꯄ ꯍꯧꯈꯤꯕꯅꯤ ꯑꯩ ꯁꯤꯔꯕ ꯇꯨꯡꯗ ꯀꯥꯔ ꯇ꯭ꯔꯦꯟ ꯇꯦꯛꯁꯤ ꯁꯤꯇꯤ ꯑꯃꯠꯇ ꯃꯩ ꯊꯥꯒꯅꯨ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯅꯤꯡꯉꯕ ꯅꯈꯣꯏꯒꯤ ꯊꯃꯣꯏꯗ ꯃꯩ ꯆꯨꯔꯒ ꯍꯧꯔꯛꯎ ꯒꯕꯔꯅ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯒꯕꯔꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯒꯅꯤ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯀꯔꯞꯇꯦꯠ ꯑꯣꯏꯕ ꯃꯤ ꯍꯥꯠꯂꯤꯕꯗꯣ ꯃꯗꯨꯅ ꯀꯔꯞꯇꯦꯠ ꯑꯣꯏꯕ ꯑꯇꯣꯞꯄ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨ ꯃꯃꯤꯠ ꯄꯥꯡꯍꯟꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯁꯤꯒꯗꯧꯔꯤꯕꯁꯤꯅ ꯒꯕꯔꯅ ꯂꯥꯜꯂꯨꯕꯒꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯂꯨꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗꯤ ꯂꯥꯜꯂꯤ ꯃꯔꯝꯗꯤ ꯑꯩ ꯎꯄꯥꯏ ꯑꯇꯣꯞꯄ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯑꯗꯨꯅ ꯒꯕꯔ ꯍꯥꯏꯕꯁꯦ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯑꯆꯨꯝꯕꯒꯤꯗꯃꯛ ꯁꯤꯕ ꯀꯤꯗꯕ ꯊꯧꯅꯥ ꯍꯟꯗꯕ ꯃꯤꯗꯨꯅꯤ ꯃꯗꯨꯕꯨ ꯒꯕꯔ ꯀꯧꯏ ꯀꯅꯥꯒꯨꯝꯕ ꯁꯦꯜ ꯆꯥꯔꯝꯕ ꯃꯤꯕꯨ ꯐꯥꯔꯤꯕꯗꯣ ꯒꯕꯔ ꯀꯧꯏ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯁꯦꯜ ꯑꯃꯠꯇ ꯆꯥꯒꯅꯨ ꯆꯥꯔꯕꯗꯤ ꯒꯕꯔ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯈꯤ ꯑꯁꯨꯝꯅ ꯂꯝꯕꯤ ꯑꯗꯨ ꯊꯥꯗꯣꯛꯂꯝꯈꯤ ꯑꯃꯗꯤ ꯒꯕꯔ ꯐꯥꯁꯤ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯗꯦ ꯑꯁꯨꯝꯅ ꯁꯤꯅꯦꯃꯥ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯨꯚꯤ ꯁ꯭ꯇꯣꯔꯤ ꯑꯁꯤ ꯀꯔꯝ ꯇꯧꯕꯤꯕꯒꯦ ꯑꯗꯣꯝꯒꯤ ꯀꯣꯃꯦꯟ ꯐꯤꯗꯕꯦꯛ ꯂꯥꯏꯛ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯃꯊꯪꯗ ꯅꯨꯡꯉꯥꯏꯕ ꯃꯨꯚꯤ ꯁ꯭ꯇꯣꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ